ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯕꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯥꯏꯕꯪꯄꯥꯜꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯖꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥ ꯑꯃꯃꯝ ꯂꯣꯏꯅ ꯂꯩ꯫ ꯐꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯀꯅꯥ ꯑꯃꯅꯁꯨ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯃꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯝꯒꯅꯤ꯫ ꯃꯔꯛꯁꯤꯗ ꯃꯃꯥ ꯂꯩꯖꯗꯕ ꯃꯆꯥ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯕꯥꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯊꯕꯥꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯥꯒꯤ ꯃꯃꯥ ꯑꯗꯨ ꯊꯕꯥꯅ ꯆꯍꯤ ꯅꯧꯔꯤꯉꯩ ꯇꯥꯏꯕꯪ ꯃꯄꯨꯅ ꯁꯦꯠꯅ ꯈꯥꯏꯅꯍꯟꯕꯤꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯄꯥ ꯏꯕꯨꯡꯉꯣ ꯏꯕꯣꯍꯜ ꯃꯥꯅ ꯃꯆꯥꯒꯤꯗꯃꯛ ꯃꯃꯥꯒꯤ ꯑꯋꯥꯠꯄ ꯂꯩꯍꯟꯗ ꯌꯥꯝ ꯂꯨꯅ ꯆꯥꯟꯅ ꯇꯧꯏ꯫ ꯊꯕꯥ ꯑꯌꯨꯛꯇꯨꯗ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯗꯨ ꯇꯧꯖꯔꯤ꯫ ꯏꯕꯣꯍꯜꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯝꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯊꯣꯏꯕꯤ, ꯅꯪꯕꯨ ꯌꯥꯍꯧꯗꯨ ꯉꯟꯃꯜꯂꯦꯃꯤ, ꯅꯁꯥꯗꯨ ꯁꯣꯏꯗꯅ ꯅꯥꯔꯛꯄ ꯇꯥꯔꯦ." "ꯏꯁ, ꯌꯥꯍꯧ ꯉꯟꯕꯁꯦ ꯍꯛꯆꯥꯡ ꯐꯩ ꯍꯥꯏꯅꯩꯗꯨꯗꯤ ꯄꯥꯕꯨꯡ, ꯀꯩꯁꯨ ꯅꯥꯔꯣꯏꯌꯦ꯫ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪꯒ ꯇꯨꯝꯂꯒ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ? ꯍꯌꯦꯡꯈꯩꯗꯤ ꯌꯥꯝ ꯉꯟꯅ ꯍꯧꯒꯠꯀꯅꯨꯀꯣ." "ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯄꯥꯕꯨꯡ, ꯅꯆꯥꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ꯫ ꯑꯩꯗꯣ ꯊꯦꯡꯐꯥꯎ ꯇꯨꯝꯁꯤꯟꯕꯗꯣ ꯍꯦꯛꯇ ꯉꯝꯗꯦꯕ. ꯎꯆꯦꯛꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯍꯦꯛꯇ ꯍꯧꯒꯠꯅꯤꯡꯉꯛꯄ." "ꯍꯣꯏ ꯍꯣꯏ, ꯏꯆꯥꯅꯕꯨ ꯇꯨꯝꯅꯤꯡꯗ꯭ꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯑꯗꯣ ꯄꯥꯕꯨꯡꯒꯤ ꯊꯕꯛ ꯂꯩ ꯉꯁꯤꯗꯤ, ꯆꯥꯛ ꯉꯜꯂꯤ." "ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯄꯥꯕꯨꯡ?" "ꯅꯪꯒꯤ ꯄꯥꯕꯨꯡ ꯀꯨꯜꯂꯗꯣ ꯃꯥꯒꯤ ꯃꯁꯨꯒꯤ ꯆꯨꯔꯥꯀꯣꯔꯣꯟ ꯑꯃ ꯂꯩꯕꯅꯤ." "ꯀꯩꯅꯣ ꯄꯥꯕꯨꯡ, ꯑꯗꯨꯗꯤ ꯆꯥꯛ ꯇꯧꯗꯣꯏ ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯤ, ꯑꯗꯨ ꯄꯥꯕꯨꯡꯗꯤ ꯊꯥꯎ ꯊꯨꯝ ꯀꯌꯥ ꯆꯥꯁꯤꯟꯅꯤꯡꯗ꯭ꯔꯦ. ꯆꯠꯇꯕ ꯌꯥꯗꯕꯒꯤ ꯑꯗꯨ ꯆꯠꯇꯣꯔꯤꯕꯅꯤ." "ꯄꯥꯕꯨꯡ, ꯅꯪ ꯍꯟꯗꯛ ꯏꯌꯥꯡ ꯈꯔ ꯀꯪꯁꯤꯟꯕ ꯃꯥꯜꯂꯦ. ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ?" "ꯀꯩꯁꯨ ꯇꯧꯗꯦꯗ, ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯗꯨꯛ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ." "ꯐꯔꯦ ꯐꯔꯦ, ꯅꯊꯧ ꯇꯧꯖꯔꯨ." ꯑꯁꯨꯝꯅ ꯏꯕꯣꯍꯜꯅ ꯆꯨꯔꯥꯀꯣꯔꯣꯟ ꯑꯗꯨ ꯆꯠꯈ꯭ꯔꯒ ꯊꯕꯥ ꯃꯥꯒ ꯈꯪꯅꯖꯕ ꯂꯩꯀꯥꯏꯒꯤ ꯄꯥꯃꯦꯜꯗꯨ ꯎꯅꯔꯤ꯫ "ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯅꯪꯕꯣ?" "ꯆꯝꯊꯣꯡ ꯇꯧꯔꯦ." "ꯄꯥꯕꯨꯡꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ?" "ꯌꯥꯎꯗꯦ. ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯁꯥꯗꯣ ꯈꯔ ꯁꯣꯟꯖꯤꯟꯕ ꯃꯥꯜꯂꯦ." "ꯑꯍꯜꯕꯨꯗꯤ ꯑꯣꯏꯁꯤꯜꯂꯦ, ꯑꯗꯨꯅꯅꯤ. ꯑꯗꯣ ꯅꯥꯍꯟꯒꯅꯨꯀꯣ ꯄꯥꯕꯨꯡꯗꯣ. ꯅꯥꯔꯛꯂꯕꯗꯤ ꯌꯥꯝꯅ ꯋꯥꯅꯤ. ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯐꯣꯡꯅ ꯄꯥꯡꯂꯨꯕꯗꯤ ꯌꯥꯕ ꯅꯠꯇꯦ. ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯥꯔꯛꯇꯣꯏꯁꯤ." "ꯑꯩꯁꯨ ꯈꯪꯉꯤ ꯇꯥ ꯄꯥꯃꯦꯜ. ꯋꯥꯈꯜꯁꯦ ꯈꯟꯖꯤꯜꯂꯨꯕꯗ ꯑꯃꯨꯛ ꯌꯥꯝ ꯁꯣꯟꯊꯩ. ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯝꯂꯕꯗꯤ ꯀꯌꯥꯗ ꯄꯦꯟꯖꯒꯅꯤ. ꯏꯄꯥ ꯏꯆꯥ ꯈꯛ ꯂꯩꯕ ꯏꯃꯨꯡꯁꯤꯗ ꯄꯥꯕꯨꯡꯅ ꯅꯥꯁꯤꯜꯂꯛꯂꯕꯗꯤ ꯑꯩ ꯀꯔꯤ ꯑꯣꯏꯅꯤ? ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯤ ꯃꯇꯥ ꯂꯩꯕꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤ. ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯃꯇꯝ ꯑꯃꯗ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ ꯈꯟꯕꯗ ꯏꯇꯣꯝꯇ ꯑꯀꯤꯕ ꯐꯥꯎꯏ." "ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯊꯕ. ꯄꯥꯕꯨꯡ ꯀꯩꯁꯨ ꯇꯧꯔꯨꯏ. ꯍꯣꯏ, ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯨꯔꯕꯅꯤꯅ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯀꯥꯏꯅꯒꯗꯣꯔꯤꯕꯅꯤ. ꯑꯍꯟ ꯑꯀꯣꯟꯒꯤ ꯋꯥ ꯈꯛꯇꯅꯤ. ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯁꯦ ꯇꯝꯕ ꯉꯝꯗꯦꯀꯣ. ꯉꯁꯤ ꯀꯔꯤ ꯑꯣꯏꯅꯤ, ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦꯀꯣ." "ꯑꯗꯣ ꯅꯪꯅ ꯋꯥꯔꯤꯕ ꯋꯥꯈꯜꯗꯣ ꯐꯅꯕ ꯏꯕꯥꯅꯤ ꯂꯨꯍꯣꯡꯊꯣꯛꯅꯁꯤꯔꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯥꯕꯨꯡꯗꯣ ꯏꯕꯥꯅꯤ ꯄꯨꯟꯅ ꯌꯦꯡꯁꯤꯟꯕꯤꯕ ꯌꯥꯔꯅꯤꯗꯅ." "ꯑꯩ ꯄꯥꯕꯨꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯖꯈꯤꯒꯦ. ꯑꯩ ꯆꯠꯈ꯭ꯔꯒ ꯄꯥꯕꯨꯡꯅ ꯀꯃꯥꯏꯅ ꯃꯇꯣꯝꯇ ꯂꯩꯍꯧꯗꯣꯔꯤꯕꯅꯣ? ꯏꯕꯥꯅꯤ ꯄꯨꯟꯅ ꯆꯠꯂꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯀꯩꯅꯣ." "ꯃꯗꯨ ꯌꯥꯔꯛꯇꯕ ꯃꯇꯥꯡꯁꯨ ꯂꯥꯛꯀꯅꯤ ꯇꯥ ꯄꯥꯃꯦꯜ. ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯝꯅ ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯠꯄꯤ ꯃꯧꯗꯨꯁꯨ ꯑꯩ ꯑꯣꯏꯅꯤꯡꯗꯦ. ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯇꯥ ꯄꯥꯃꯦꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ. ꯑꯩꯒꯨꯝꯅ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯤꯠꯇ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯤꯕꯅꯤ. ꯏꯃꯥ ꯍꯣꯏꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ. ꯏꯕꯥꯅꯤ ꯆꯍꯤ ꯌꯥꯝꯅ ꯌꯥꯝꯈꯤꯕꯁꯨ ꯅꯠꯇꯦ. ꯃꯇꯝ ꯈꯔ ꯁꯥꯡꯅ ꯂꯩꯈꯤꯁꯤ. ꯃꯇꯝꯗꯨ ꯐꯥꯎ ꯅꯪ ꯑꯩꯕꯨ ꯂꯦꯡꯗꯅ ꯁꯦꯟꯅꯕꯤꯌꯨꯀꯣ." "ꯅꯪꯒꯤꯗꯃꯛꯇꯤ ꯄꯨꯟꯁꯤꯁꯤꯃ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ. ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯑꯁꯦꯡꯕꯃꯛ ꯂꯩꯕ ꯑꯣꯏꯔꯕꯗꯤ ꯃꯄꯣꯛ 7ꯃꯛ ꯅꯪꯕు ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯒꯦ." ꯊꯕꯥ ꯅꯨꯡꯁꯤꯅ ꯄꯥꯃꯦꯜꯗ ꯌꯦꯡꯉꯤ. ꯄꯥꯃꯦꯜꯁꯨ ꯊꯕꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯅꯪꯕꯨ ꯑꯩ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ?" ꯊꯕꯥ ꯏꯀꯥꯏꯅ, "ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯅꯨꯡꯁꯤꯈꯤꯕꯁꯨ ꯅꯪꯅꯤ. ꯊꯃꯣꯏꯁꯤꯗ ꯅꯪ ꯈꯛꯇꯒꯤ ꯃꯃꯤꯅꯤ ꯇꯥꯔꯤꯕ. ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯕꯗꯤ ꯑꯩ ꯌꯥꯝꯅ ꯋꯥꯒꯗꯕ ꯃꯥꯜꯂꯦ ꯇꯥ ꯄꯥꯃꯦꯜ." "ꯏꯁ, ꯑꯩꯗꯤ ꯀꯩꯒꯤ ꯃꯤꯔꯥꯏꯗꯣꯏꯕ? ꯀꯔꯤꯒꯨꯝꯕ ꯅꯪꯒ ꯂꯥꯞꯅꯈꯤꯕ ꯊꯣꯛꯂꯕ ꯑꯩꯁꯦ ꯑꯉꯥꯎꯕꯒ ꯄꯪꯈꯛ ꯑꯣꯏꯈꯤꯒꯗꯕ ꯃꯥꯜꯂꯤ." "ꯑꯗꯨꯝꯅ ꯍꯥꯏꯅꯨ. ꯄꯨꯟꯁꯤꯁꯦ ꯅꯪꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯒꯦ ꯈꯟꯈ꯭ꯔꯕꯅꯤ. ꯌꯦꯛꯅꯕ ꯆꯥꯝꯃ ꯂꯥꯛꯇꯨꯅꯁꯨ
ꯑꯩꯒꯤ ꯋꯥꯈꯜ ꯍꯣꯡꯕ ꯍꯥꯏꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯊꯕꯥꯒꯤ ꯃꯄꯥꯕꯨꯡ ꯏꯕꯣꯍꯜ ꯍꯥꯟꯅꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟꯊꯈ꯭ꯔꯦ꯫ ꯃꯇꯝ ꯑꯅꯝꯕꯅ ꯐꯃꯨꯡꯗꯗ ꯂꯩ꯫ ꯉꯥꯏꯍꯥꯛ ꯑꯁꯣꯏ ꯐꯥꯎ ꯊꯣꯛꯂꯨꯔꯕꯁꯨ ꯍꯟꯖꯤꯜꯂꯛꯂꯒ ꯐꯃꯨꯡꯗ ꯍꯦꯛꯇ ꯆꯪꯈꯤ꯫ ꯄꯥꯕꯣꯛ, ꯏꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯥ? ꯍꯟꯗꯛꯁꯤ ꯏꯁꯥꯁꯤ ꯈꯔ ꯁꯣꯟꯊꯕꯗꯧꯅ ꯇꯧꯏ꯫ ꯌꯥꯝ ꯀꯟꯅ ꯉꯝꯗꯕꯕꯨꯗꯤ ꯅꯠꯇꯦꯗ꯫ ꯄꯥꯕꯣꯛ, ꯑꯃꯥꯏꯕ ꯑꯃ ꯀꯧꯁꯤꯔꯥ? ꯌꯥꯅꯤꯗ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯁꯣꯟꯕꯁꯨ ꯅꯠꯇꯕꯁꯤꯕꯣ꯫ ꯃꯥꯏꯅ ꯀꯟꯈꯠꯆꯔꯛꯀꯅꯤ꯫ ꯄꯥꯕꯣꯛ, ꯍꯦꯟꯖꯟꯗ꯭ꯔꯤꯉꯩꯗ ꯌꯦꯡꯊꯣꯛꯍꯧꯁꯤ꯫ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯤ ꯅꯪꯕꯣ꯫ ꯌꯥꯗꯦ ꯄꯥꯕꯣꯛ, ꯑꯩ ꯈꯨꯔꯥ ꯇꯣꯝꯆꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ꯫ ꯂꯩꯅꯥꯒ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯄꯥꯕꯣꯛ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯂꯩꯅꯥꯒ ꯆꯠꯇꯨꯅ ꯇꯣꯝꯆꯧꯕꯨ ꯀꯧꯔꯨꯔꯦ꯫ ꯇꯣꯝꯆꯧ, ꯇꯥꯗ ꯀꯝꯗꯧꯅ ꯉꯝꯗꯕꯅꯣ ꯍꯛꯆꯥꯡ? ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯗ꯫ ꯑꯁ꯭ꯋꯥꯏꯐꯥꯎ ꯈꯤꯇꯪ ꯆꯠꯂꯨꯕꯗ ꯍꯛꯆꯥꯡꯁꯤ ꯁꯥꯗꯧ ꯍꯦꯛꯇ ꯊꯨꯡꯏ꯫ ꯑꯗꯨꯒ ꯀꯣꯛꯁꯤꯁꯨ ꯈꯔ ꯉꯥꯎꯒꯨꯝ ꯇꯧꯏ꯫ ꯇꯣꯝꯆꯧ ꯏꯕꯣꯍꯜꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯈꯔ ꯌꯦꯡꯏ꯫ ꯃꯥꯅ ꯌꯦꯡꯒꯗꯕ ꯈꯪꯖꯕꯤ ꯈꯔ ꯑꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯩꯁꯨ ꯇꯧꯕꯗꯤ ꯅꯠꯇꯦꯗ, ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯗꯨꯝ ꯑꯍꯜ ꯂꯩꯅꯥ ꯍꯥꯏꯗꯨꯅꯤ꯫ ꯗꯥꯗꯥ, ꯌꯥꯔꯤꯈꯩ ꯂꯝ ꯁꯥꯡꯅ ꯆꯠꯊꯣꯛꯄꯤꯔꯛ꯫ ꯆꯥꯕ ꯊꯛꯄ ꯃꯆꯤ ꯑꯣꯏꯕ ꯈꯔ ꯋꯥꯠꯂꯤ꯫ ꯇꯨꯝꯕꯒꯤ ꯆꯥꯡꯁꯨ ꯈꯔ ꯋꯥꯠꯂꯤ꯫ ꯁꯨꯃꯥꯡꯗ ꯀꯩꯗ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯂꯩꯔꯛ ꯐꯥꯎꯕ ꯑꯗꯨꯛ ꯆꯠꯊꯣꯛꯄꯗꯤ ꯇꯧꯔꯕꯁꯨ ꯂꯝꯁꯥꯡꯗꯤ ꯍꯦꯛ ꯆꯠꯄꯤꯔꯨꯔꯅꯨ꯫ ꯆꯥꯕ ꯊꯛꯄꯗ ꯃꯆꯤ ꯑꯣꯏꯒꯗꯕ ꯈꯟꯗꯅ ꯆꯥꯕꯤꯌꯨ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯂꯦꯡꯊꯣꯛꯆꯈ꯭ꯔꯒꯦ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯊꯕꯥꯁꯨ ꯇꯣꯝꯆꯧꯗ ꯁꯦꯜ ꯈꯔ ꯗꯈꯤꯅꯥ ꯇꯧꯗꯨꯅ ꯇꯣꯝꯆꯧꯁꯨ ꯆꯠꯈ꯭ꯔꯦ꯫ ꯊꯕꯥ ꯃꯥꯒꯤ ꯃꯇꯥ ꯂꯩꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯅꯥ, ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯈ꯭ꯔꯁꯤꯗꯅ꯫ ꯀꯩ ꯃꯊꯦꯜ ꯇꯧꯒꯦ? ꯑꯣ, ꯑꯍꯥꯎꯕꯅꯤ, ꯄꯥꯕꯨꯡꯅ ꯉꯥ ꯆꯥꯁꯦꯅ ꯉꯥ ꯊꯣꯡꯕꯅꯤ꯫ ꯌꯥꯏꯅꯦ ꯑꯗꯨꯗꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡ ꯍꯥꯎꯍꯧꯗꯕꯅꯤ, ꯐꯅ ꯑꯗꯨꯝ ꯐꯔꯦ, ꯁꯤꯗ ꯆꯥꯈ꯭ꯔꯒꯦ꯫ ꯄꯥꯕꯨꯡꯁꯦ ꯑꯃꯨꯛꯇ ꯄꯤꯖꯈꯤꯒꯦ, ꯑꯗꯨꯒ ꯏꯕꯥꯅꯤ ꯑꯃꯨꯛ ꯆꯥꯅꯕ꯫ ꯑꯗꯣ ꯑꯩꯒꯤ ꯆꯥꯛꯇꯣ ꯂꯧꯔꯨꯁꯤꯔꯣ? ꯌꯥꯔꯦꯗ, ꯍꯣꯔꯦꯟ ꯆꯔꯥ ꯋꯥꯜꯂꯨ꯫ ꯀꯣꯟꯅꯒꯗ꯭ꯔꯣ ꯍꯥꯏꯁꯦ? ꯀꯣꯟꯅꯅꯤꯌꯦ꯫ ꯅꯪꯕꯨ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯃꯤꯔꯣ? ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯍꯥꯟꯅꯗꯧꯅ ꯆꯥꯛ ꯌꯥꯝ ꯆꯥꯗ꯭ꯔꯤ꯫ ꯑꯩꯅꯕꯨꯗꯤ ꯈꯔ ꯆꯥꯕ ꯌꯥꯔꯗꯤ ꯆꯥꯁꯅꯣꯅ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯝ ꯊꯣꯡꯉꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯅꯥ ꯆꯠꯈ꯭ꯔꯦ꯫ ꯊꯕꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯄꯥꯕꯣꯛ, ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ? ꯈꯔ ꯅꯨꯡꯉꯥꯏ꯫ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕꯗꯣ ꯍꯥꯎꯅ ꯆꯥꯈ꯭ꯔꯦ꯫ ꯆꯥꯛ ꯈꯔ ꯆꯥꯕꯗꯨꯅ ꯍꯛꯆꯥꯡꯁꯤ ꯏꯀꯟ ꯀꯟꯈꯠꯂꯤ꯫ ꯑꯗꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯄꯥꯕꯨꯡ ꯏꯆꯥꯗ ꯋꯥ ꯑꯃꯇ ꯍꯧꯗꯣꯛꯀꯦ꯫ ꯍꯥꯏꯌꯨ ꯄꯥꯕꯨꯡ꯫ ꯅꯪ ꯏꯄꯥꯗꯤ ꯏꯀꯥꯏꯒꯅꯤ꯫ ꯄꯥꯕꯨꯡꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯤ ꯏꯆꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯨꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯔꯨꯞ ꯁꯅꯥꯇꯣꯝꯕꯗꯣ ꯃꯥꯒ ꯑꯩꯒ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯋꯥꯐꯝ ꯑꯃꯈꯛ ꯍꯥꯏꯅꯗꯨꯅ ꯂꯥꯛꯄ꯫ ꯑꯗꯨꯕꯨ ꯅꯍꯥꯟ ꯃꯈꯩ ꯏꯄꯥꯅ ꯏꯆꯥꯗ ꯍꯧꯗꯣꯛꯄ ꯉꯝꯗꯦ꯫ ꯉꯁꯤꯗꯤ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯕꯗ ꯃꯇꯝ ꯆꯥꯔꯦ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯁꯦ ꯄꯥꯕꯨꯡꯒꯤ ꯃꯤꯠꯇ ꯑꯉꯥꯡ ꯑꯣꯏꯅ ꯎꯖꯔꯕꯁꯨ ꯁꯃꯥꯖ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯨ ꯐꯥꯔꯦ꯫ ꯄꯥꯕꯨꯡꯅ ꯅꯪꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯒꯤ ꯃꯇꯝꯗꯣ ꯅꯠꯇ꯭ꯔꯦ꯫ ꯄꯥꯕꯨꯡꯅ ꯅꯪꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯁꯅꯥꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯗ ꯊꯥꯖꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯄꯥꯕꯨꯡꯅ ꯁꯣꯟꯖꯤꯜꯂꯛꯄꯁꯤꯗ ꯅꯪꯒꯤ ꯃꯐꯝ ꯑꯃ ꯈꯪꯕꯗꯨ ꯄꯥꯝꯂꯦꯅꯦ꯫ ꯄꯥꯕꯨꯡ, ꯅꯆꯥ ꯄꯥꯕꯨꯡꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏ꯫ ꯑꯩꯅ ꯆꯠꯈ꯭ꯔꯒ ꯄꯥꯕꯨꯡꯗꯤ ꯀꯅꯥꯒ ꯂꯩꯍꯧꯗꯣꯔꯤꯕꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯕꯤꯅꯨ ꯄꯥꯕꯨꯡ, ꯑꯩ ꯌꯨꯝꯁꯤꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏ꯫ ꯍꯩ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯄꯥꯕꯨꯡꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯅꯦ꯫ ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯩꯅ ꯄꯣꯞ ꯇꯥꯅ ꯁꯣꯟꯗ꯭ꯔꯤꯉꯩꯗ ꯏꯆꯥꯕꯨ ꯃꯐꯝ ꯆꯥꯅ ꯁꯤꯟꯅꯔꯝꯕꯗꯨꯅꯤꯅꯦ꯫ ꯅꯪꯅ ꯃꯐꯝ ꯑꯃ ꯈꯪꯅ ꯂꯩꯈꯤꯕꯗꯨ ꯎꯔꯒ ꯏꯄꯥꯒꯤ ꯊꯃꯣꯏꯁꯤꯅ ꯄꯦꯟꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯑꯩꯒꯤ ꯃꯔꯨꯞꯇꯣ ꯌꯥꯝꯅ ꯐꯩ꯫ ꯅꯪꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯈꯤꯕ ꯃꯇꯝꯗ ꯅꯪꯕꯨ ꯃꯈꯣꯏꯅ ꯌꯥꯝ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯒꯗꯧꯔꯤꯕꯅꯤ꯫ ꯊꯕꯥ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯒꯤꯁꯨ ꯈꯪꯅꯖꯕ ꯂꯩ꯫ ꯃꯥ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅꯗꯤ ꯍꯥꯏꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯃꯄꯥꯅ ꯅꯥꯗꯨꯅ ꯂꯩꯕ ꯑꯃꯗꯤ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯔꯨꯞꯀꯤ ꯊꯥꯖꯅꯕ ꯄꯨꯝꯅꯃꯛꯇꯨꯒꯤ ꯈꯜꯂꯒ ꯊꯕꯥ ꯍꯥꯏꯅꯤꯡꯕ ꯄꯨꯝꯕ ꯃꯆꯤꯟꯗꯨꯗ ꯀꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯄꯥꯕꯨꯡ, ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯏꯆꯥꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕ? ꯊꯕꯥ ꯍꯥꯏꯒꯦꯗꯤ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯃꯥꯏꯊꯣꯡꯗ ꯎꯠꯂꯤꯕ ꯃꯤꯅꯣꯛꯇꯨ ꯃꯥꯡꯍꯟꯅꯤꯡꯈꯤꯗꯕꯅ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯤ꯫ ꯕꯦꯝꯃ, ꯋꯥꯐꯝ ꯑꯁꯤ ꯅꯪꯅ ꯌꯥꯅꯤꯡꯏ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯨꯗꯤ ꯏꯄꯥ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯄꯥꯒꯤ ꯅꯤꯡꯖꯕꯁꯤ ꯏꯆꯥꯅ ꯊꯨꯡꯍꯜꯂꯛꯀꯅꯤ ꯍꯥꯏꯅꯗꯤ ꯈꯜꯂꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯛꯅꯈꯤꯕ ꯏꯕꯥꯅꯤꯒꯤ ꯋꯥꯁꯛꯇꯣ ꯅꯪꯅ ꯑꯃꯨꯛꯇ ꯉꯥꯛꯎ ꯏꯄꯥꯒꯤ ꯏꯕꯦꯝꯃ꯫ ꯊꯕꯥ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇꯨꯗ ꯐꯝꯗꯨꯅ ꯅꯣꯟꯊꯗꯨꯅ ꯀꯞꯄꯤ꯫
ꯋꯥꯐꯝ ꯑꯃꯠꯇꯗꯤ ꯃꯆꯤꯜꯗꯨꯗꯒꯤ ꯀꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯏꯕꯣꯍꯜꯅꯗꯤ ꯊꯕꯥꯅ ꯀꯞꯂꯤꯕꯗꯨ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯗꯕꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯑꯉꯥꯎꯕꯤꯁꯤꯗꯤ? ꯅꯪꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯁꯨ ꯄꯥꯕꯨꯡꯒ ꯇꯣꯏꯅ ꯎꯅꯗꯣꯏꯅꯤ, ꯀꯩꯁꯨꯝꯇ ꯈꯟꯒꯅꯨꯁꯦ꯫ ꯄꯥꯕꯨꯡ, ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛꯁꯦ ꯌꯥꯝꯅ ꯇꯣꯜꯂꯤꯀꯣ꯫ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯇꯣꯟꯕ ꯃꯄꯣꯛꯇ ꯄꯣꯛꯄꯤꯔꯝꯂꯤꯕꯁꯦ? ꯑꯩꯕꯨ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯄꯤꯔꯝꯕ ꯀꯩꯗꯧꯒꯦ? ꯁꯤꯅꯤꯅꯦ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯏꯕꯦꯝꯃ꯫ ꯌꯦꯡꯉꯣꯏ, ꯄꯥꯕꯨꯡꯅ ꯏꯆꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯨꯡꯁꯤꯜꯂꯦ, ꯁꯅꯥꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯅꯃꯥꯅ ꯁꯤꯟꯅꯔꯝꯕ ꯁꯅꯥꯁꯤꯡꯗꯨꯁꯨ ꯄꯥꯕꯨꯡꯅ ꯑꯃꯠꯇ ꯀꯥꯏꯗꯅ ꯊꯝꯂꯤꯌꯦ ꯏꯆꯥꯒꯤꯗꯃꯛ꯫ ꯊꯕꯥ ꯃꯄꯨꯛꯅꯤꯡ ꯍꯦꯟꯅ ꯅꯨꯡꯁꯤꯔꯗꯨꯅ ꯃꯄꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯤ꯫ ꯄꯥꯕꯨꯡ, ꯉꯁꯤꯒꯤ ꯃꯤꯠꯀꯨꯞ ꯑꯁꯤꯗ ꯑꯩꯒꯤ ꯏꯃꯥꯗꯨ ꯂꯩꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕꯅꯣ? ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯉꯟꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ? ꯑꯩ ꯏꯃꯥꯕꯨ ꯍꯔꯥꯎꯏ꯫ ꯏꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯀꯩꯁꯨ ꯐꯥꯎꯔꯝꯃꯣꯏꯅꯤ, ꯑꯗꯨꯅꯅꯤ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯂꯤꯕ꯫ ꯏꯕꯣꯍꯜꯁꯨ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯑꯉꯥꯎꯕꯤ, ꯅꯃꯥꯗꯨꯅ ꯅꯪꯕꯨ ꯐꯪꯖꯕ ಮಿಕುꯞꯇ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤꯕ? ꯃꯄꯣꯛ ꯁꯤꯃꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯁꯥ ꯍꯥꯏꯕꯕꯨ ꯅꯪ ꯈꯛꯇꯅ ꯑꯣꯏꯈꯤꯕꯅꯤ꯫ ꯅꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯅ ꯌꯦꯡꯁꯤꯟꯖꯕꯗꯨ ꯎꯕꯗ ꯑꯁꯤꯕ ꯀꯧꯕ ꯂꯥꯏ ꯃꯥꯅ ꯀꯜꯂꯛꯂꯕ ꯃꯥꯜꯂꯤ꯫ ꯅꯃꯥꯕꯨ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯂꯐꯥꯎ ꯅꯪꯕꯨ ꯅꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯈꯤꯕꯅꯤ꯫ ꯑꯅꯥꯕꯅ ꯅꯝꯍꯠꯇꯨꯅ ꯑꯗꯨꯛ ꯁꯣꯜꯂꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯅꯪꯕꯨꯗꯤ ꯃꯊꯥꯗꯒꯤ ꯊꯥꯗꯣꯛꯎ ꯌꯥꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯕ ꯀꯧꯕ ꯃꯥꯅ ꯅꯃꯥꯕꯨꯗꯤ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯄꯥꯅ ꯅꯪꯕꯨ ꯅꯃꯥ ꯅꯄꯥ ꯑꯅꯤꯃꯛ ꯑꯣꯏꯗꯨꯅ ꯌꯦꯡꯁꯤꯟꯖꯔꯛꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯀꯥꯆꯤꯜ ꯑꯁꯤꯗ ꯀꯅꯥꯅ ꯁꯣꯛꯈꯤꯅꯤ ꯈꯟꯗꯨꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯖꯔꯝꯕ ꯅꯪꯁꯦ ꯉꯁꯤꯗꯤ ꯁꯥꯒꯩ ꯑꯁꯤ ꯊꯥꯗꯣꯛꯄꯒꯤ ꯃꯇꯝ ꯌꯧꯔꯛ ꯄꯥꯕꯨꯡꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯅꯪꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯌꯥꯔꯛꯇ꯭ꯔꯦꯅꯦ ꯏꯄꯥꯒꯤ ꯕꯦꯝꯃ꯫ ꯄꯨꯝꯅꯃꯛꯁꯤ ꯇꯥꯔꯨꯕꯗ ꯊꯕꯥ ꯊꯃꯣꯏꯗꯨ ꯄꯨꯕ ꯉꯝꯗ꯭ꯔꯤ꯫ ꯃꯄꯥ ꯃꯥꯅ ꯃꯆꯥ ꯃꯥꯒꯤꯗꯃꯛ ꯀꯌꯥꯗ ꯋꯥꯖꯔꯤꯕ, ꯑꯄꯥꯝꯕ ꯅꯨꯡꯁꯤꯕꯗꯨꯒꯤꯗꯃꯛꯇ ꯃꯄꯥꯒꯤ ꯑꯁꯥꯗꯤ ꯀꯥꯏꯍꯟꯅꯤꯡꯗꯦ꯫ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯨꯕꯗ ꯃꯄꯥꯒꯤ ꯃꯥꯏꯊꯣꯡꯗ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤ ꯑꯗꯨ ꯀꯣꯛꯈꯤꯅꯤ ꯈꯟꯕꯗꯁꯨ ꯃꯤꯄꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨꯁꯨ ꯊꯥꯗꯣꯛꯄꯗꯤ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯄꯥ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅ ꯍꯦꯟꯅ ꯂꯨꯝꯈꯤꯕꯅ ꯊꯕꯥ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯌꯥꯅꯤꯡꯕꯒꯤ ꯃꯇꯧ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡ, ꯅꯆꯥꯅ ꯄꯥꯕꯨꯡꯒꯤ ꯑꯅꯤꯡꯕꯗꯣ ꯄꯨꯟꯁꯤꯒꯤ ꯀꯥꯏꯍꯜꯂꯣꯏ꯫ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕꯗꯣ ꯅꯁꯥꯅ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯕꯨꯡ, ꯅꯁꯥ ꯌꯨꯝꯁꯤꯗ ꯃꯇꯝ ꯈꯔꯗꯗꯤ ꯂꯩꯖꯈꯤꯒꯦ꯫ ꯄꯥꯕꯨꯡꯁꯤ ꯁꯣꯟꯖꯤꯜꯂꯛꯑꯦꯅꯦ ꯏꯄꯥꯒꯤ ꯕꯦꯝꯃ꯫ ꯄꯥꯕꯨꯡꯅ ꯄꯥꯝꯂꯤꯕꯁꯤ ꯏꯄꯥꯅ ꯏꯀꯟ ꯀꯟꯅ ꯏꯆꯥꯒꯤ ꯊꯧꯔꯝ ꯊꯧꯗꯥ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯂꯝꯕꯗꯨꯅꯤ꯫ ꯅꯪ ꯆꯣꯟꯊꯕ ꯄꯥꯝꯂꯅꯨ꯫ ꯍꯌꯦꯡꯋꯥꯏ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯊꯕꯥ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ꯫ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯌꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯕꯥ ꯎꯪꯗꯨꯅꯇ ꯂꯩꯈ꯭ꯔꯦ꯫ ꯄꯥꯃꯦꯜꯕꯨꯗꯤ ꯎꯅꯤꯡꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥ ꯎꯅꯁꯤ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯃꯉꯣꯟꯗ ꯍꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯊꯕꯥ ꯃꯥꯒꯤ ꯃꯇꯥ ꯂꯩꯅꯥ ꯍꯣꯏꯗ ꯂꯥꯛꯏ꯫ ꯂꯩꯅꯥ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯅꯥꯁꯨ ꯊꯕꯥ ꯎꯕꯗ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯊꯕꯥꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯊꯕꯥꯁꯨ ꯂꯩꯅꯥꯗ ꯇꯞꯅ ꯀꯧꯔꯛꯏ꯫ ꯏꯇꯥ, ꯀꯩꯗꯧꯔꯒꯦ? ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯣ? ꯀꯩꯁꯨ ꯇꯧꯗꯦ ꯏꯇꯥ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯑꯁꯨꯛ ꯇꯣꯟꯕ꯭ꯔꯥ? ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦ ꯅꯪ? ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ? ꯏꯇꯥ, ꯑꯩ ꯂꯨꯍꯣꯡꯒꯗꯧꯔꯤ꯫ ꯍꯌꯦꯡ ꯃꯪꯒꯣꯜ ꯀꯥꯔꯛꯂꯅꯤ꯫ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯦ, ꯅꯨꯄꯥꯗꯤ ꯀꯅꯥ? ꯈꯪꯗꯦ, ꯑꯩ ꯀꯩꯝꯇ ꯈꯪꯗꯦ꯫ ꯄꯥꯕꯨꯡꯅ ꯁꯤꯟꯕꯅꯤ꯫ ꯑꯩ ꯄꯥꯕꯨꯡꯒꯤ ꯃꯥꯌꯣꯛꯇꯁꯨ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ ꯏꯇꯥ꯫ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯇꯥ ꯄꯥꯃꯦꯜꯅ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯒ ꯀꯩ ꯑꯣꯏꯅꯤ? ꯑꯩꯅ ꯀꯔꯝꯅ ꯃꯉꯣꯟꯗ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯤ? ꯃꯥꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯄꯥꯎꯁꯤ ꯇꯥꯔꯛꯀꯅꯤ꯫ ꯑꯩꯕꯨ ꯇꯧꯕ ꯉꯝꯕꯤꯅꯤ ꯁꯣꯏꯗꯅ ꯍꯥꯏꯈꯤꯅꯤ ꯏꯇꯥ꯫ ꯑꯩ ꯃꯥꯕꯨꯗꯤ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯏꯇꯥ꯫ ꯑꯩꯒꯤ ꯋꯥꯈꯜꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯂꯩꯅꯥꯁꯨ ꯃꯊꯥ ꯁꯥꯏ꯫ ꯋꯥꯐꯝ ꯑꯁꯤꯗ ꯃꯥꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯄꯥꯕꯨꯡꯗ ꯇꯥ ꯄꯥꯃꯦꯜꯒꯤ ꯃꯇꯥꯡꯗꯗꯤ ꯍꯧꯗꯣꯛꯈ꯭ꯔꯕ꯭ꯔꯣ? ꯍꯧꯗꯣꯛꯇꯦ, ꯍꯧꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯂꯩꯅꯥ, ꯑꯩ ꯃꯥꯒꯤ ꯃꯇꯥꯡꯗ ꯀꯝꯗꯧꯅ ꯍꯧꯗꯣꯛꯀꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯂꯨꯕꯗ ꯄꯥꯕꯨꯡꯒꯤ ꯃꯪꯂꯥꯟ ꯑꯗꯣ ꯊꯨꯒꯥꯏꯕ ꯑꯣꯏꯅ ꯊꯣꯛꯂꯣꯏꯗ꯭ꯔꯥ? ꯑꯩ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯏꯇꯥ꯫
ꯄꯥꯕꯨꯡꯒꯤ ꯃꯔꯨꯞꯇꯨꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯆꯥ ꯏꯆꯥ ꯄꯤꯅꯁꯤ ꯍꯥꯏꯅꯈꯤ ꯍꯥꯏ꯫ ꯑꯁꯨꯛ ꯀꯨꯏꯅ ꯁꯛꯅꯔꯛꯂꯤꯕ ꯋꯥꯁꯛꯇꯣ ꯑꯩꯅ ꯀꯔꯝꯅ ꯇꯔꯥꯏꯅ ꯍꯦꯛꯇ ꯀꯥꯏꯍꯟꯒꯗꯧꯔꯤꯕꯅꯣ? ꯑꯁ, ꯑꯗꯨꯗꯤ ꯀꯩꯗꯧꯅꯤ ꯍꯧꯖꯤꯛ? ꯄꯥꯕꯨꯡꯁꯨ ꯃꯁꯥ ꯁꯣꯟꯗꯨꯅ ꯂꯩ꯫ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯂꯨꯕꯗ ꯍꯦꯟꯅ ꯁꯣꯟꯊꯈꯤꯅꯤ꯫ ꯏꯇꯥ, ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯅꯉꯣꯟꯗ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯇꯝꯊꯣꯛꯂꯒ ꯈꯔ ꯀꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯏꯇꯥ, ꯄꯥꯕꯨꯡꯅ ꯅꯪꯒꯤꯗꯃꯛ ꯁꯥꯒꯠꯆꯔꯛꯂꯤꯕ ꯃꯪꯂꯥꯟꯁꯦ ꯅꯪ ꯀꯥꯏꯍꯟꯒꯦꯗꯤ ꯈꯜꯂꯅꯨ ꯏꯇꯥ꯫ ꯄꯨꯟꯁꯤꯁꯤꯗ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ꯫ ꯃꯇꯝ ꯈꯔ ꯑꯋꯥꯕ ꯈꯥꯡꯈ꯭ꯔꯕꯁꯨ ꯄꯥꯕꯨꯡꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕꯅ ꯐꯠꯇꯕ꯭ꯔꯥ? ꯑꯩ ꯇꯥ ꯄꯥꯃꯦꯜꯗ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯀꯦ꯫ ꯇꯥ ꯄꯥꯃꯦꯜꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯕꯗꯣ ꯑꯩ ꯅꯉꯣꯟꯗ ꯇꯝꯂꯒꯦ꯫ ꯅꯠꯇ꯭ꯔꯒ ꯅꯪꯒ ꯎꯅꯔꯒ ꯐꯖꯅ ꯋꯥꯐꯝꯁꯦ ꯍꯥꯏꯅꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯃꯁꯥꯅꯁꯨ ꯂꯥꯟꯅ ꯈꯟꯗꯅꯕ꯫ ꯏꯇꯥ, ꯃꯉꯣꯟꯗ ꯀꯝꯗꯧꯅ ꯇꯔꯥꯏ ꯏꯕꯥꯅꯤ ꯂꯥꯞꯊꯣꯛꯅꯔꯁꯦꯅ ꯍꯥꯏꯗꯣꯏꯅꯣ? ꯃꯥꯅ ꯑꯣꯏꯒꯗꯕ ꯐꯤꯕꯝꯗꯣ ꯑꯩ ꯈꯪꯉꯤ꯫ ꯑꯩ ꯃꯥꯕꯨ ꯌꯦꯡꯕ ꯉꯝꯃꯣꯏꯌꯦ ꯏꯇꯥ꯫ ꯃꯥ ꯌꯥꯝ ꯋꯥꯒꯅꯤ꯫ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯇꯥ, ꯅꯪꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ꯫ ꯑꯗꯨꯕꯨ ꯀꯝꯗꯧꯅꯤ? ꯃꯇꯝ ꯈꯔ ꯃꯥꯁꯨ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯖꯔꯁꯅꯨ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯥꯁꯨ ꯑꯗꯨꯃꯛ ꯀꯥꯎꯖꯈ꯭ꯔꯁꯅꯤ꯫ ꯃꯥꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯕ ꯅꯨꯄꯤ ꯑꯃ ꯁꯣꯏꯗꯅ ꯊꯦꯡꯅꯔꯁꯅꯨ꯫ ꯊꯕꯥ ꯃꯇꯝ ꯄꯨꯝꯕꯗ ꯎꯪꯗꯨꯅꯇ ꯂꯩ꯫ ꯃꯇꯧꯗꯨ ꯎꯕꯗ ꯏꯕꯣꯍꯜꯅꯗꯤ ꯃꯌꯨꯝ ꯊꯥꯗꯣꯛꯂꯅꯤ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕꯅꯤ ꯈꯜꯂꯤ꯫ ꯋꯥ ꯂꯦꯞꯅꯕꯁꯨ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯁꯣꯝꯗ ꯂꯩꯅꯥꯅ ꯄꯥꯃꯦꯜꯕꯨ ꯎꯅꯗꯨꯅ ꯋꯥꯐꯝ ꯄꯨꯝꯕ ꯍꯥꯏꯔꯤ꯫ ꯄꯥꯃꯦꯜ ꯊꯥꯖꯕ ꯈꯔ ꯋꯥꯠꯂꯤ꯫ ꯃꯁꯥꯗꯣ ꯆꯔꯥꯡꯅꯕꯅꯁꯨ ꯂꯣꯏꯔꯤ꯫ ꯄꯥꯈꯠꯅ ꯂꯩꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯂꯩꯅꯥ, ꯅꯪꯅ ꯍꯥꯏꯁꯦ? ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯣ꯫ ꯑꯁꯦꯡꯕꯅꯤ ꯇꯥ ꯄꯥꯃꯦꯜ꯫ ꯃꯥꯅ ꯇꯥ ꯄꯥꯃꯦꯜꯗ ꯋꯥꯐꯝꯁꯦ ꯈꯔ ꯍꯥꯏꯕꯤꯌꯣ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯂꯥꯛꯄꯅꯤ꯫ ꯌꯥꯔꯣꯏ꯫ ꯑꯁꯨꯛ ꯀꯨꯏꯅ ꯃꯥ ꯑꯩ ꯁꯥꯒꯠꯆꯔꯛꯄ ꯃꯪꯂꯥꯟꯁꯦ ꯑꯗꯨꯝ ꯅꯥꯏꯔꯒ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕ ꯌꯥꯒꯗ꯭ꯔꯅꯦ? ꯃꯥ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯈꯟꯗ꯭ꯔꯕ꯭ꯔꯣ? ꯑꯩ ꯌꯥꯕ ꯉꯝꯃꯣꯏ꯫ ꯃꯥꯒꯤ ꯄꯨꯛꯆꯦꯜꯗꯨꯅ ꯑꯗꯨ ꯄꯤꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯁꯦ ꯀꯝꯗꯧꯅ ꯂꯩꯍꯧ ꯍꯥꯏꯕꯅꯣ? ꯑꯩ ꯌꯥꯕ ꯉꯝꯃꯣꯏ꯫ ꯃꯣꯏꯒꯤ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯔꯤꯕ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯒꯦ? ꯍꯥꯏꯌꯨ ꯂꯩꯅꯥ꯫ ꯃꯥꯅ ꯄꯥꯝꯕ ꯈꯨꯗꯤꯡ ꯑꯩ ꯄꯤꯒꯦ꯫ ꯃꯥꯅ ꯇꯧ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩ ꯇꯧꯒꯦ꯫ ꯑꯗꯨꯕꯨ ꯑꯩ ꯃꯥꯒ ꯂꯥꯞꯅꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯉꯝꯂꯣꯏꯌꯦ ꯂꯩꯅꯥ꯫ ꯅꯪꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯃꯥ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯌꯨ꯫ ꯑꯩ ꯌꯥꯝ ꯋꯥꯏ꯫ ꯂꯩꯅꯥꯁꯨ ꯃꯄꯤ ꯇꯥꯔꯛꯏ꯫ ꯃꯇꯥꯒꯤ ꯈꯟꯕꯗ ꯑꯁꯦꯡꯕ ꯃꯇꯥ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯄꯨꯕ ꯉꯝꯖꯗꯦ꯫ ꯑꯩ ꯀꯩ ꯍꯥꯏꯌꯣ ꯍꯥꯏꯕꯗꯣ ꯇꯥ ꯄꯥꯃꯦꯜ? ꯏꯇꯥꯅ ꯇꯥ ꯄꯥꯃꯦꯜꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯆꯦꯜꯂꯛꯂꯤꯕꯅꯤ꯫ ꯑꯩ ꯎꯅꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨ ꯂꯩꯅꯥ꯫ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ꯫ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯇꯥ ꯄꯥꯃꯦꯜ꯫ ꯏꯇꯥꯒꯤ ꯃꯇꯧꯗꯣ ꯑꯩꯁꯨ ꯌꯦꯡꯕ ꯉꯝꯗꯦ꯫ ꯇꯥ ꯄꯥꯃꯦꯜꯕꯨ ꯎꯔꯒ ꯏꯇꯥꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ꯫ ꯈꯪꯉꯤ, ꯑꯩꯕꯨ ꯄꯨ ꯄꯥꯡ ꯁꯣꯏꯗꯕ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯤꯔꯥꯏꯔꯤꯕꯅꯤ꯫ ꯑꯩ ꯆꯠꯂꯒꯦ ꯂꯩꯅꯥ꯫ ꯃꯥꯅ ꯂꯝꯂꯥꯟꯕ ꯃꯥꯒꯤ ꯃꯐꯝꯗ ꯂꯩꯈ꯭ꯔꯒ ꯅꯨꯡꯉꯥꯏꯕꯗ ꯑꯣꯏꯌꯨ ꯍꯥꯏꯅ ꯈꯔ ꯇꯝꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯩꯅꯥꯁꯨ ꯄꯥꯃꯦꯜꯕꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯕꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯅꯛꯁꯤꯜꯂꯛꯂꯤ꯫ ꯃꯇꯥ ꯂꯩꯅꯥꯅ ꯃꯇꯝ ꯄꯨꯝꯕꯗ ꯊꯕꯥꯒꯤ ꯊꯃꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯂꯨꯍꯣꯡꯕꯁꯨ ꯅꯛꯁꯤꯜꯂꯛꯂꯕꯅꯤꯅ ꯊꯕꯥꯒꯤ ꯃꯅꯦꯂꯇꯥꯁꯨ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯊꯕꯥꯒꯤ ꯄꯨꯅꯕ ꯄꯣꯠꯂꯝꯁꯤꯡ ꯂꯥꯡꯂꯤ꯫ ꯃꯇꯝ ꯅꯛꯁꯤꯜꯂꯛꯄ ꯍꯦꯜꯂꯤꯈꯩ ꯊꯕꯥꯒꯤ ꯊꯃꯣꯏꯁꯨ ꯀꯥꯏꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯎꯄꯥꯏ ꯂꯩꯇꯦ꯫ ꯊꯕꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯁꯣꯟꯅꯄꯨꯡ ꯑꯗꯨꯗ ꯂꯣꯌꯨꯝꯕ ꯂꯣꯌꯨꯝꯕꯤ ꯑꯣꯏꯔꯤꯕ ꯑꯅꯤꯗꯨ ꯄꯨꯜꯂꯔꯤ꯫ ꯊꯕꯥ ꯎꯪꯗꯨꯅ ꯂꯩ ꯃꯇꯝ ꯄꯨꯝꯕꯗ꯫ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯨꯕꯁꯨ ꯇꯧꯗꯦ꯫ ꯅꯨꯄꯥ ꯃꯥꯁꯨ ꯂꯣꯌꯨꯝꯕꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯍꯟꯅ ꯌꯦꯡꯂꯛꯇꯦ꯫ ꯁꯨꯞꯅꯒꯤ ꯂꯣꯌꯨꯝꯕꯤ ꯁꯦꯟꯅꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯩꯅꯥ ꯇꯨꯡꯏꯟ ꯆꯠꯄ ꯈꯛꯇꯅꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯄꯥꯃꯦꯜ ꯃꯥꯁꯨ ꯃꯆꯤ ꯑꯃꯗ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯄꯥꯝꯃꯨꯕꯤ ꯑꯗꯨꯒꯤ ꯃꯇꯧꯕꯨ ꯌꯦꯡꯖꯩ꯫ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯃꯄꯤꯗꯨ ꯈꯝꯖꯤꯟꯖꯅꯕ ꯇꯠꯇꯅ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯈꯥꯝꯕꯗꯤ ꯉꯝꯗ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯑꯗꯨꯃꯛ ꯁꯤꯟꯊꯔꯛꯏ꯫ ꯀꯅꯥ ꯎꯈꯤꯅꯤ ꯈꯟꯅ ꯁꯠ-ꯁꯠ ꯇꯩꯊꯣꯛꯆꯩ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯥꯜꯂꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯕꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯩꯔꯥꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯄꯨꯜꯂꯨꯔꯒ ꯆꯪꯂꯛꯏ꯫ ꯃꯁꯥꯗꯣ ꯉꯁꯤꯗꯤ ꯐꯖꯅ ꯊꯛꯆꯤꯟꯈ꯭ꯔꯕ ꯃꯥꯜꯂꯤ ꯍꯩꯔꯤ ꯍꯩꯔꯤꯒ ꯇꯧꯏ꯫ ꯊꯕꯥ ꯐꯃꯨꯡ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯒ ꯎꯪꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯁꯥꯄꯣ ꯀꯟꯅ ꯊꯣꯡ ꯍꯥꯡꯂꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯏꯈꯪ ꯈꯪꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯩꯔꯥꯕ
ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯥꯎꯔꯤ ꯋꯥ ꯍꯥꯏꯔꯛꯏ꯫ ꯅꯪꯒꯤ ꯃꯤꯡꯗꯣ ꯀꯩ ꯍꯥꯏꯕꯅꯣ? ꯊꯕꯥ ꯍꯥꯏꯕꯅꯤ꯫ ꯊꯕꯥ, ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯐꯝꯗꯗꯤ ꯃꯗꯨ ꯑꯔꯥꯟꯕ ꯑꯣꯏꯔꯦ꯫ ꯉꯁꯤꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ, ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯤ ꯅꯤꯡꯉꯥꯏ ꯌꯥꯝ ꯆꯥꯎ꯫ ꯃꯇꯝ ꯈꯔ ꯈꯛꯀꯤ ꯑꯩꯅ ꯅꯪꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗꯤ ꯄꯥꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯄꯣꯛꯁꯤꯃꯒꯤ ꯃꯥꯒ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯦ ꯈꯟꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯤꯅ ꯄꯨꯝꯅꯃꯛ ꯀꯥꯏꯍꯜꯂꯤ꯫ ꯑꯩ ꯃꯥꯕꯨꯗꯤ ꯀꯥꯎꯕ ꯉꯝꯂꯣꯏꯅꯦ꯫ ꯅꯪꯅ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯕꯁꯨ ꯌꯥꯔꯣꯏ꯫ ꯑꯩꯗꯤ ꯃꯍꯥꯛ ꯈꯛꯇꯒꯤ, ꯏꯃꯥ ꯏꯄꯥꯒꯤ ꯁꯔꯩꯗ ꯑꯩꯅ ꯂꯨꯍꯣꯡꯕꯁꯤ ꯌꯥꯈꯤꯕꯅꯤ꯫ ꯀꯩꯁꯨ ꯈꯟꯒꯅꯨ, ꯅꯪꯅ ꯌꯨꯝꯁꯦ ꯂꯩꯔꯕꯁꯨ ꯑꯩ ꯅꯉꯣꯟꯗ ꯑꯍꯦꯟꯕ ꯀꯔꯤꯝꯇ ꯇꯧꯔꯣꯏ꯫ ꯁꯨꯞꯅꯒꯤ ꯑꯍꯜꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯕꯥꯅꯤꯁꯦ ꯏꯇꯩ ꯏꯅꯥꯎ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯊꯕꯥ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ꯫ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏ ꯀꯥꯏꯔꯤꯕꯗꯨꯗꯤ ꯀꯅꯥꯅꯕꯨ ꯎꯕꯤꯒꯅꯤ? ꯃꯥꯒꯤ ꯑꯋꯥꯕꯗꯤ ꯃꯗꯣꯝ ꯇꯨꯃꯤꯟ ꯈꯥꯡꯗꯧꯔꯤꯕ꯭ꯔꯥ? ꯅꯨꯄꯤ ꯃꯥꯇꯅ ꯃꯥꯡꯖꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯨꯄꯥ ꯃꯍꯥꯛꯇꯔꯥ ꯑꯋꯥꯕ ꯋꯥꯔꯤ ꯂꯩꯔꯤꯕ? ꯊꯕꯥ ꯀꯩꯁꯨ ꯍꯥꯏꯗꯦ, ꯇꯨꯃꯤꯟ ꯂꯨꯞꯊꯗꯨꯅ ꯂꯩ꯫ ꯃꯩꯔꯥꯕꯗꯤ ꯊꯛꯆꯤꯜꯂꯨꯕ ꯅꯤꯁꯥ ꯑꯗꯨꯅ ꯅꯝꯊꯈꯤꯗꯨꯅ ꯐꯃꯥꯡ ꯑꯗꯨꯗ ꯍꯤꯞꯊꯈ꯭ꯔꯦ꯫ ꯊꯕꯥꯁꯨ ꯊꯦꯡꯂꯕ ꯑꯍꯤꯡꯗꯨ ꯐꯥꯎ ꯇꯨꯝꯊꯕ ꯌꯥꯗ ꯋꯥꯅ ꯂꯦꯜꯂꯝꯂꯒ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯒꯤ ꯃꯃꯥ ꯃꯨꯛꯇꯥꯁꯨ ꯃꯆꯥꯒꯤ ꯌꯥꯀꯥ ꯌꯦꯡꯂꯒ ꯊꯕꯛ ꯇꯧꯕꯤꯔꯤ꯫ ꯃꯆꯥ ꯑꯃꯈꯛ ꯄꯣꯛꯆꯕ ꯑꯣꯏꯕꯅ ꯃꯆꯥꯅ ꯇꯧꯔꯤꯈꯩ ꯇꯨꯡ ꯏꯟꯅꯕ ꯃꯃꯥꯅꯤ꯫ ꯂꯨꯍꯣꯡꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯆꯥꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯁꯤꯗꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯥꯅ ꯈꯪꯈꯤꯗꯦ꯫ ꯈꯪꯂꯝꯂꯕꯗꯤ ꯃꯥꯅ ꯊꯤꯡꯂꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯅꯥꯇꯣꯝꯕꯗꯤ ꯃꯥꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯍꯥꯏꯕ ꯃꯤꯗꯥꯅꯤ꯫ ꯃꯩꯔꯥꯕ ꯃꯃꯥ ꯃꯄꯥꯕꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤ ꯍꯪꯒꯣꯏꯅ ꯆꯠꯆꯕꯅꯤ, ꯑꯗꯨꯅ ꯃꯄꯥꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯅꯤꯡꯗꯕꯗꯒꯤ ꯄꯨꯝꯅꯃꯛ ꯌꯥꯈꯤꯕꯅꯤ꯫ ꯃꯥꯏ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯈꯤꯕ ꯂꯨꯍꯣꯡꯕꯗꯣ ꯊꯃꯣꯏꯅꯗꯤ ꯌꯥꯅꯤꯡꯗꯕ ꯑꯣꯏꯕꯅꯤꯅ ꯏꯄꯦꯟ ꯄꯦꯟꯖꯗꯦ꯫ ꯅꯣꯡ ꯅꯤꯅꯤ ꯍꯧꯈ꯭ꯔꯒ ꯊꯕꯥꯒꯤ ꯃꯅꯦꯝ ꯃꯨꯛꯇꯥꯅ ꯃꯃꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯧ, ꯆꯥꯛꯀꯧꯕꯁꯨ ꯅꯛꯁꯤꯜꯂꯛꯂꯤ꯫ ꯏꯕꯨꯡꯉꯣꯒ ꯅꯪꯒ ꯀꯩꯊꯦꯜꯗ ꯆꯠꯅꯕ ꯑꯃꯨꯛꯇ ꯇꯥꯟꯅꯔꯣ꯫ ꯄꯣꯠ ꯆꯩ ꯑꯋꯥꯠ ꯑꯄꯥ ꯂꯩꯒꯗꯕꯅꯤ꯫ ꯊꯕꯥ ꯍꯥꯏꯔꯤꯕꯗꯨ ꯇꯥꯏ, ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯃꯩꯔꯥꯕꯗ ꯋꯥꯐꯝꯗꯣ ꯍꯧꯗꯣꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯀꯩꯗꯧꯔꯦ ꯃꯧ? ꯍꯣꯏ, ꯑꯩ ꯍꯧꯗꯣꯛꯆꯔꯒꯦ꯫ ꯐꯔꯦ, ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯊꯕꯥ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯩꯔꯥꯕ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯃꯃꯤꯠꯇꯤ ꯑꯗꯨꯃꯛ ꯄꯥꯡꯂꯒ ꯋꯥꯈꯜ ꯑꯃ ꯈꯟꯕꯒꯨꯝ ꯂꯩꯔꯝꯃꯤ꯫ ꯊꯕꯥ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯛꯀꯛ ꯇꯧꯅ ꯂꯦꯞꯂꯒ ꯂꯩ꯫ ꯀꯩ ꯍꯥꯏꯅꯤꯡꯉꯤ? ꯏꯃꯥꯅ ꯆꯥꯛꯀꯧꯕꯒꯤ ꯄꯣꯠ ꯂꯩꯅꯕ ꯀꯩꯊꯦꯜꯗ ꯆꯠꯂꯣꯅ ꯍꯥꯏꯕ꯫ ꯆꯠꯂꯣ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯗ ꯇꯥꯗꯒ ꯄꯨꯟꯅ ꯆꯠꯂꯣ ꯍꯥꯏꯕ꯫ ꯑꯩꯗꯤ ꯌꯥꯔꯣꯏ, ꯊꯕꯛ ꯂꯩ, ꯏꯃꯥꯒ ꯆꯠꯂꯣ꯫ ꯍꯣꯏ꯫ ꯑꯁꯤꯇꯃꯛ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯨꯛꯇꯥꯅ ꯑꯃꯨꯛ ꯍꯪꯂꯛꯏ꯫ ꯏꯕꯨꯡꯉꯣꯅꯗꯤ ꯀꯔꯝ ꯀꯥꯟꯗ ꯆꯠꯁꯤ ꯍꯥꯏꯒꯦ? ꯏꯃꯥ, ꯇꯥꯗꯅ ꯃꯥꯗꯤ ꯁꯪꯗꯦ, ꯏꯃꯥꯒ ꯆꯠꯂꯣ ꯍꯥꯏꯌꯦ꯫ ꯍꯥꯏꯃ, ꯅꯣꯏ ꯑꯅꯤ ꯆꯠꯀꯗꯕꯅꯤꯅꯦ꯫ ꯍꯣꯏ, ꯏꯃꯥ ꯍꯥꯏꯒꯦ, ꯃꯥ ꯈꯪꯗꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯑꯗꯨꯝꯅ ꯃꯨꯛꯇꯥꯅ ꯍꯥꯏꯕꯗꯒꯤ ꯃꯩꯔꯥꯕꯁꯨ ꯌꯥꯕꯕꯨꯗꯤ ꯌꯥꯔꯦ, ꯑꯗꯨꯕꯨ ꯊꯃꯣꯏꯅꯨꯡꯗ ꯌꯥꯅꯤꯡꯕꯗꯤ ꯅꯠꯇꯦ꯫ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨ ꯀꯩꯊꯦꯜ ꯆꯠꯅꯕꯒꯤꯗꯃꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯂꯥꯛꯑꯣ, ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕꯕꯨ ꯃꯅꯝ ꯅꯝꯕꯤꯔꯤ꯫ ꯂꯣꯏꯔꯗꯨꯅ ꯃꯃꯧꯕꯨꯁꯨ ꯑꯃꯨꯛ ꯅꯝꯕꯤ꯫ ꯊꯕꯥ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤ꯫ ꯃꯃꯥꯅ ꯅꯥꯎꯀꯣꯟꯕꯤꯔꯛꯇꯕꯅꯤꯅ ꯑꯁꯨꯝꯅ ꯇꯧꯕꯤꯕꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕꯅꯤ꯫ ꯃꯄꯥꯅ ꯐꯅ ꯂꯨꯅ ꯇꯧꯔꯕꯁꯨ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯃꯠꯇꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯊꯣꯛꯂꯛꯂꯦ ꯑꯅꯤꯗꯣ꯫ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯔ ꯁꯥꯡꯅ ꯊꯣꯛꯂꯛꯂꯗꯨꯅ ꯃꯩꯔꯥꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯒꯦꯔꯥ, ꯅꯠꯇ꯭ꯔꯒ ꯑꯩ ꯂꯩꯔꯝꯕꯁꯨ ꯌꯥꯏ? ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯕꯅꯣ? ꯏꯕꯥꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯁꯤ ꯑꯩ ꯄꯥꯝꯗꯦ, ꯀꯌꯥ ꯍꯩꯅꯕꯁꯨ ꯑꯣꯏꯗꯦ꯫ ꯑꯩ ꯂꯩꯍꯧꯔꯒꯦ, ꯅꯪ ꯆꯠꯂꯨꯔꯣ꯫ ꯊꯕꯥ ꯀꯩꯁꯨ ꯍꯥꯏꯖꯗꯦ꯫ ꯍꯣꯏ꯫ ꯃꯩꯔꯥꯕ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯊꯕꯥꯗ ꯄꯤ꯫ ꯁꯤꯅ ꯀꯣꯟꯅꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯌꯥꯔꯅꯤ, ꯑꯩꯒꯤ ꯁꯦꯜ ꯌꯧꯔꯛꯏ꯫ ꯑꯣ, ꯐꯔꯦ, ꯆꯠꯂꯨ, ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯒꯦ꯫ ꯊꯕꯥ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯍꯥꯟꯅ ꯑꯋꯥꯕ ꯋꯥꯈꯜ ꯀꯌꯥ ꯂꯩꯔꯕꯁꯨ ꯅꯨꯄꯥ ꯃꯥꯅ ꯍꯔꯥꯎ ꯂꯣꯏꯅꯕꯤꯔꯕꯗꯤ ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯉꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯂꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯄꯦꯟꯖꯗꯦ꯫ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯇꯥꯡꯀꯛ ꯀꯌꯥꯗ ꯃꯩꯔꯥꯕꯅ ꯊꯕꯥꯒꯤ ꯊꯃꯣꯏꯕꯨ ꯊꯨꯒꯥꯏꯕꯤꯕꯇꯅ ꯑꯌꯥꯝꯕꯅꯤ꯫ ꯃꯩꯔꯥꯕ ꯊꯕꯥꯗ ꯍꯟꯅꯗꯤ ꯌꯦꯡꯗꯦ, ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯂꯩ꯫
ꯃꯥꯒꯤ ꯃꯐꯝꯗ ꯊꯕꯥꯕꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅꯤ ꯍꯥꯏꯅ ꯅꯣꯡꯃꯇꯁꯨ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯅꯨꯃꯤꯠꯇꯨ ꯃꯩꯔꯥꯕ ꯃꯥꯒꯤ ꯈꯪꯅꯖꯕꯤ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯎꯅꯕ ꯆꯠꯂꯤ꯫ ꯂꯩꯔꯥꯡ ꯃꯥꯁꯨ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯥꯁꯤ ꯅꯨꯄꯤ ꯊꯤꯈ꯭ꯔꯦ ꯍꯥꯏꯅ ꯍꯟꯕ ꯇꯧꯗꯦ꯫ "ꯇꯥ ꯃꯩꯔꯥꯕ, ꯑꯩ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯂꯩꯈꯣ ꯍꯥꯏꯅꯣ? ꯅꯪꯕꯨ ꯀꯩꯁꯨ ꯀꯨꯏꯅ ꯃꯇꯝ ꯂꯧꯔꯣꯏꯅ ꯍꯥꯏꯗꯥꯏꯅꯦ? ꯊꯥ ꯑꯃ ꯍꯦꯜꯂꯛꯑꯦ, ꯆꯞ ꯆꯥꯕꯤ ꯋꯥ ꯑꯃ ꯉꯥꯡꯅꯁꯤ." "ꯑꯁ, ꯑꯩꯁꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯈꯜꯂꯤ꯫ ꯃꯔꯝ ꯂꯩꯇꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯣꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯔꯤꯒꯦ? ꯑꯩꯅꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯃꯛ ꯍꯥꯏꯈ꯭ꯔꯕꯅꯦ ꯋꯥꯐꯝꯁꯦ꯫ ꯑꯩꯗꯤ ꯅꯍꯥꯟꯅ ꯑꯣꯏꯔꯣꯏ ꯈꯟꯈ꯭ꯔꯕꯅꯤ꯫ ꯅꯠꯇꯦ, ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯂꯝꯂꯕꯗꯤ ꯂꯨꯍꯣꯡꯕꯗꯣ ꯅꯁꯥꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯀꯩꯗꯧꯒꯦꯕ? ꯅꯨꯄꯥ ꯊꯣꯛꯇꯕ ꯅꯪꯒ ꯈꯪꯅꯔꯨꯗꯅ ꯑꯩꯁꯦ ꯃꯊꯥ ꯁꯥꯍꯜꯂꯕꯅꯤ." "ꯑꯁ, ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯗ꯫ ꯅꯪꯅ ꯀꯟꯅ ꯊꯤꯡꯂꯝꯂꯒꯕꯨ ꯑꯩꯅ ꯌꯥꯔꯤꯗꯨ ꯌꯥꯔꯝꯒꯗ꯭ꯔꯣ? ꯅꯪꯅꯁꯨ ꯃꯇꯝ ꯈꯔ ꯏꯃꯥ ꯄꯥꯕꯨꯡ ꯍꯔꯥꯎꯅꯕ ꯌꯥꯈ꯭ꯔꯣ ꯍꯥꯏꯕꯒꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯌꯥꯔꯕꯅꯤ ꯂꯨꯍꯣꯡꯂꯦ, ꯑꯗꯨꯅ ꯅꯪꯁꯨ ꯃꯇꯝ ꯈꯔ ꯉꯥꯏꯌꯨ." "ꯍꯥꯟꯅꯗꯤ ꯀꯩꯁꯨ ꯈꯜꯂꯝꯗꯤꯌꯦ. ꯑꯩ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯁꯥꯎꯅꯤꯡꯉꯦ. ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ. ꯑꯊꯨꯕ ꯃꯇꯝꯗ ꯃꯥꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯁꯤꯟꯒꯗꯕꯅꯤ. ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯎꯕ ꯐꯪꯈꯤꯗꯕꯁꯨ ꯌꯥꯏ." "ꯍꯣꯏꯁꯦ, ꯑꯩ ꯐꯅꯕ ꯁꯤꯜꯂꯒꯦ. ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯍꯌꯦꯡꯈꯩꯗꯤ." ꯑꯁꯨꯝꯅ ꯂꯩꯔꯥꯡꯅ ꯇꯛꯁꯤꯜꯂꯛꯄꯗꯨꯅ ꯃꯩꯔꯥꯕꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯀꯟꯁꯤꯟꯈꯤꯕꯒꯨꯝ ꯊꯕꯥꯕꯨ ꯇꯥꯊꯤꯕ ꯍꯧꯔꯛꯏ꯫ "ꯑꯩꯅ ꯀꯥ ꯑꯁꯤ ꯂꯩꯔꯤ ꯍꯥꯏꯔꯒꯗꯤ ꯅꯪ ꯀꯥ ꯑꯁꯤꯗ ꯆꯪꯂꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇꯕ꯭ꯔꯣ? ꯅꯪ ꯑꯩꯉꯣꯟꯗ ꯀꯌꯥꯝ ꯌꯦꯠꯅꯤꯡꯒꯦ?" "ꯇꯥꯗꯒꯤ ꯐꯤ ꯑꯃꯣꯠꯄ ꯂꯩꯔꯒꯗꯤ ꯁꯨꯒꯦꯅ ꯌꯦꯡꯕ ꯆꯪꯂꯛꯄꯅꯤ." "ꯌꯥꯔꯦ, ꯑꯩꯒꯤ ꯐꯤꯗꯤ ꯏꯁꯥꯅ ꯑꯗꯨꯝ ꯁꯨꯖꯒꯦ. ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯅꯊꯧꯗꯣ ꯑꯗꯨꯝ ꯇꯧꯔꯨꯆꯣ." ꯊꯕꯥ ꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯛꯇꯨꯅ ꯐꯝꯂꯒ ꯂꯩ꯫ ꯋꯥꯈꯜ ꯑꯃꯗꯁꯨ ꯎꯡꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯨꯛꯇꯥꯁꯨ ꯃꯅꯤꯡ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯊꯕꯥꯅ ꯎꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ "ꯏ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯃꯧꯋꯥ, ꯅꯪꯕꯨ ꯐꯝꯃꯪꯒ ꯏꯔꯩ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯌꯦꯅꯈꯥ ꯑꯁꯤꯗ ꯐꯝꯂꯒ ꯂꯩꯔꯝꯂꯤꯕꯁꯤꯕꯣ?" "ꯁꯤꯗꯅ ꯈꯔ ꯏꯪꯒꯦꯅ ꯐꯝꯂꯝꯕꯅꯤ ꯏꯃꯥ. ꯑꯩꯒꯤ ꯐꯤ ꯈꯔ ꯄꯨꯊꯣꯛꯑꯝꯕꯅꯤ, ꯑꯃꯨꯛꯇ ꯁꯨꯗꯣꯛ. ꯍꯌꯦꯡ ꯏꯃꯥ ꯊꯕꯛ ꯆꯠꯄꯗ ꯁꯦꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯒꯅꯦ ꯁꯨꯁꯤꯜꯂꯒ ꯂꯩꯔꯝꯃꯤ." "ꯍꯣꯏ ꯏꯃꯥ." ꯃꯩꯔꯥꯕ ꯊꯕꯛ ꯆꯠꯊꯣꯛꯀꯦ ꯍꯥꯏꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯊꯕꯥꯁꯨ ꯃꯄꯥꯟꯗꯒꯤ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯦ꯫ ꯃꯩꯔꯥꯕ ꯁꯥꯎꯅ ꯊꯕꯥꯗ ꯍꯥꯏꯔꯛꯏ, "ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯆꯠꯄ ꯂꯝꯕꯤꯗ ꯍꯦꯛꯇ ꯂꯩꯔꯝꯃꯤꯁꯦ? ꯑꯇꯩ ꯃꯇꯝꯗꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯩꯅ ꯆꯠꯂꯝ ꯈꯣꯠꯂꯝꯗꯥꯏꯗꯗꯤ ꯅꯪꯒꯤ ꯅꯁꯛꯇꯣ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯎꯠꯀꯦ ꯈꯟꯒꯅꯨ." "ꯑꯩ ꯁꯣꯏꯈ꯭ꯔꯦ ꯇꯥꯗ. ꯃꯇꯨꯡꯗ ꯊꯣꯛꯆꯔꯛꯂꯔꯣꯏ." "ꯃꯇꯨꯡꯗꯤ ꯋꯥ ꯑꯅꯤꯔꯛ ꯁꯨꯅ ꯍꯥꯏꯅꯍꯟꯒꯅꯨ." ꯃꯆꯥ ꯃꯃꯧꯒꯤ ꯏꯔꯥꯡꯁꯤ ꯃꯃꯥꯁꯨ ꯈꯔꯗꯤ ꯈꯪꯏ꯫ ꯑꯗꯨꯕꯨ ꯍꯥꯏꯅꯔꯒ ꯍꯣꯡꯕ ꯑꯣꯏꯕꯅ ꯀꯣꯏꯅꯗꯨꯅ ꯑꯗꯨꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯏꯁꯤꯜꯂꯛꯄꯁꯤꯗꯗꯤ ꯃꯃꯧꯗ ꯋꯥ ꯍꯪꯂꯛꯏ꯫ "ꯏꯕꯦꯝꯃ, ꯏꯕꯨꯡꯉꯣꯒ ꯅꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯀꯧꯅ ꯉꯥꯡꯅꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?" "ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ. ꯑꯗꯨꯝ ꯀꯧꯅꯩ." "ꯋꯥ ꯂꯣꯠꯀꯅꯨ. ꯏꯃꯥ, ꯅꯈꯣꯏ ꯑꯅꯤꯁꯤ ꯎꯕꯗ ꯑꯄꯦꯟꯕ ꯀꯌꯥ ꯑꯣꯏꯗꯦ." "ꯀꯩꯁꯨ ꯂꯩꯇꯦ ꯏꯃꯥ. ꯏꯃꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ." "ꯐꯔꯦ ꯐꯔꯦ, ꯀꯩꯁꯨꯕꯨ ꯇꯧꯗ꯭ꯔꯗꯤ. ꯈꯟꯅ ꯆꯩꯅꯕ ꯌꯥꯗꯦ. ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯒꯗꯕꯅꯤ. ꯏꯃꯨꯡꯗ ꯏꯔꯥꯡ ꯑꯃ ꯊꯣꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ. ꯄꯨꯝꯅꯃꯛ ꯅꯨꯄꯤ ꯅꯪꯅ ꯋꯥꯈꯜ ꯇꯥꯒꯗꯕꯅꯤ." "ꯍꯣꯏ ꯏꯃꯥ." ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯩꯔꯥꯕ ꯂꯩꯔꯥꯡꯒ ꯈꯠꯅꯔꯤ꯫ "ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯨꯄꯥꯗꯨꯒ ꯁꯨꯝ ꯆꯠꯃꯤꯟꯅꯔꯒ ꯂꯩꯔꯤꯁꯦ? ꯑꯩꯒꯤ ꯀꯩꯁꯨ ꯈꯟꯗꯕ マンꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯍꯟꯗꯛꯇꯤ." "ꯀꯩꯅꯣ, ꯑꯩꯕꯨ ꯃꯧꯔꯣ? ꯅꯪ ꯅꯨꯄꯥ ꯊꯣꯛꯆꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯑꯩꯒꯤ ꯐꯒꯗꯕ ꯂꯝꯕꯤ ꯌꯦꯡꯖꯕꯅꯤ. ꯅꯨꯄꯤꯗꯣ ꯆꯠꯍꯟꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯅꯪꯅ ꯉꯝꯕ ꯅꯠꯇꯕ. ꯑꯩꯕꯨ ꯅꯪꯒꯤꯗꯃꯛ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯈꯣ ꯍꯥꯏꯕ꯭ꯔꯣ? ꯀꯝꯗꯧꯅ ꯃꯔꯝ ꯁꯨꯝꯇ ꯂꯩꯇꯅ ꯃꯥꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯅꯗꯤ ꯑꯩꯁꯨ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯗꯨꯝ ꯀꯣꯏꯕ ꯇꯥꯕ." "ꯑꯣ, ꯑꯗꯨꯔꯥ? ꯏꯕꯥꯅꯤ ꯁꯛꯅꯈꯤꯕ ꯋꯥꯁꯛ. ꯅꯪꯒꯤꯗꯃꯛꯇꯤ ꯑꯩꯅ ꯂꯦꯞꯄ ꯉꯝꯂꯒ ꯅꯪꯗꯤ ꯑꯩꯒꯤ ꯀꯩꯁꯨ ꯈꯟꯗ꯭ꯔꯕ ꯑꯣꯏꯔꯦ." "ꯏ, ꯂꯦꯞꯄꯗꯨꯅꯔꯣ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯂꯨꯍꯣꯡꯕꯗ ꯌꯥꯈ꯭ꯔꯤꯗꯣ? ꯃꯗꯨ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯕ ꯋꯥꯐꯝꯅꯤ. ꯑꯩꯅ ꯄꯥꯝꯅ ꯍꯣꯡꯈꯤꯕ꯭ꯔꯣ? ꯅꯪꯒꯤ ꯑꯌꯥꯕꯁꯨ ꯂꯧꯈꯤꯕꯅꯦ ꯑꯩ. ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕ." "ꯑꯁ, ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯇꯥ ꯃꯩꯔꯥꯕ. ꯅꯪꯅ ꯊꯥ ꯑꯃꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤꯗꯣ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄ ꯉꯝꯂꯕ ꯑꯩ ꯅꯪꯒꯤ ꯅꯇꯨꯡꯗ ꯏꯟꯅꯗꯨꯅ ꯂꯥꯛꯀꯅꯤ. ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯒꯗꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ. ꯑꯩꯒꯤ ꯅꯨꯄꯥ ꯋꯥꯠꯇꯦꯅ." "ꯑꯣ, ꯐꯩ. ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛꯇ ꯃꯈꯥ ꯇꯥꯅ ꯇꯧꯔꯕꯗꯤ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏ." ꯑꯁꯨꯝꯅ ꯃꯩꯔꯥꯕ ꯃꯥꯒꯤ ꯃꯀꯣꯛꯇꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯌꯨꯝꯗ ꯍꯜꯂꯛꯂꯕꯁꯨ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯊꯕꯥꯗ ꯃꯔꯝ ꯂꯩꯇꯅ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯏ꯫ ꯑꯗꯨꯕꯨ ꯃꯥꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯗꯨꯗꯤ ꯄꯥꯛꯅꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯀꯝꯗꯧꯅꯁꯨ ꯍꯥꯏꯔꯨꯅꯤ? ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯑꯃꯠꯇ ꯀꯥꯏꯗꯅ ꯇꯧꯖꯔꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯨꯞꯅꯣꯝ ꯄꯨꯝꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯤ꯫
Mabu satro haigadabadu maram amata sadabana hektamak haibasu ngamte. Thaba numidangi thabak loiraduna kaduda sanglai. Thaba mairabada wafam amadi haudoke khana sanglakpan. Aduba haudokpadi ingam ngamdale. Haidadi haidagi khallaga thaba masil kangthokpa hore. Kainam taisageba. Mairaba thabadadi yenglakte mamitu adumak uisinduna hairakpani. Iyonggi pabung na hayengdo. Iyongda amukta lao haina pausilai. Adu kaidoragi. Aduda tadaga puna lao na haiba. Aingonda du hairai du kaigi. Ay chatpangam. Nang natomda dum chat. Ay tindi. Luhong laba matung. Iyongda ibani punduna chatpa amukta pau yautri. Pabung na machin magna lao hairakpani. Kamdong na chatloidoy no. Aingonda nangi wado. Amuk na hairaklag. Aina amuk haikiwa sina aroy boyrabani. Thaba ngasidi yamna saunginglai. Mimangda mabu mapuroiba ama oina leirabasu mabu lausinbidi haiba khangi. Adubu tangai phadaba matamdadi mapuroibagi saklo lauhanningkibuni. Mairabana yaninglaktabaduda ngasidi khara sauninglai. Aigise haijabasu nati nonjabasu nati aishu min aishu thamoi pan som khakta thamoigi seina khangma nati adomdagi tadana aigi thamoisu machin kaya thokna kairibani haiba simadi khangbiyu. Ahalsingi apamada yetpa ngamnudabana khongpham asida lepkibani. Adubu ai adomna lausinbidri ai kaisu khatti. Chatnabi ama oina yum asida maugi thangdang pumba aisu lau. Somna adu khakna thangmoi kanma ngamlibado. Luhongdringai kanbiramlabadi kayam pharamgani. Mi ama oina poklubanina aigisu izat haiba ma lei. Adubu simadi khangjinbiyu. Somna nungsiba magidamak nupiribado. Adudagi aisu taba nati. Laibaksida tamlamjeko khanduna ahing kaya wana lenkiba. Adu pumnamak aigidi kananasu khangbiba nati. Aisu thamoi pali punsida magada panthong yogi chatminage khanjakiba. Adubu ipagi nungsibana lumkibana pumnamakto kathoktuna nafamna lakiba. Aidi awaba khangdabro nang khaktaro waba. Nangna luhongbase nasana yade hairamlagadi masi thokidro. Madumak aina haijaningbasu. Somna luhongbasi yabiraklamjabadi ngasi pamdaba kayama thoklibase thoklam. Yar thokro. Thaba wakhal ngaya khantaraga tapna hairai. Phare. Somna pamba thabakto adumak tawbiru. Adubu masi pumnamak ima pabada hana haigani. Yum asida ikai khangdabi amagum lakibasu natti. Asi hairaga thokige tawi mairaba thababu khami. Aduga sumna hairai. Ngaiko. Wafamdu ima pabungna khanglabadi macaiba yamna warokrani. Aduga nang sida leiba yamna waragadi nang hantrage hairesu kaisu kaite. Thaba wahaidu tabada mapi tapna sinthare. Mairabada yam pendaba amaga loinana yenglai. Nupidugi mataudu nupa mana hana amukta ukhidri. Mairabagi thamoida nungaitaba amadi phaurai. Adubu wa kaisu haidana lai. Thaba tapna wa hairai. Aise sanapot nati. Ahalamangi wangaktuna ningsaba pamsaba kayamabu thadoktuna laklibase. Halakpi mingtholado phangnabagidamag nati. Aigi isilsina ayama pikiba numit aduda pumnamak thadoklamlabani. Uhay adu tanabu oirabadi. Aisu aigi ipagi mayokta leplamgani. Pabungi manglando mangphaunanabagidamag asuk lukraba phirep asida lepluraga hena thamoi kaihangadabu oirabadi. Ai khongpham asida leplamlai. Ai simama leitabisu nati. Ipagi amata ngaijaraba pisigi mani aina halaktun leiba haibase. Aigi ipado kari oini tada. Ayaki wakhalda phirep ama hekta lepigani. Punsise yamna lubani. Mairaba tumilai. Thaba masu thokre. Mairabagi wakhaldu maza khaina amamta oina khanthare. Chumi. Aidi wakhal khanba ngamdaba mini. Ai khaki aningba pamba makhakidamak miyoi kayagi thamoibu thugagi khaluba ise kayada phatchibano. Manadi magi nungsibabu kathoktuna ahalsingi ma yengduna aigi nakta lakpa ngamlaga. Mamit yami thamoi setabi magidamak punsise kathoklugadra. Aigi wakalse aranba oigani. Yum asida aigi ma pabungbu ningsab luna khanjaba ama lengdana leiraga muksil pipi mabu amu yum asigi mawoina pusinbadi imung asigi mingchat thirakani. Ai ngasidi khangni punsise oheningba ama hekta ohenba yaramtre hai
ꯑꯩ ꯉꯁꯤꯗꯒꯤ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯑꯗꯨꯕꯨ ꯃꯐꯝꯗ ꯑꯩꯅ ꯇꯔꯥꯏꯅ ꯀꯔꯝꯅ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯎꯠꯊꯣꯛꯄ ꯉꯝꯒꯅꯤ? ꯃꯥꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯧ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯥꯟꯅ ꯀꯧꯅꯔꯝꯗꯕꯗꯨ ꯈꯔ ꯉꯥꯡꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯄꯤ ꯃꯥꯅꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯤ ꯅꯨꯄꯤꯁꯦ ꯋꯥ ꯑꯃꯇꯒ ꯍꯥꯏꯔꯛꯇꯦꯅꯦ꯫ ꯍꯥꯟꯅꯗꯤ ꯏꯅꯥꯛꯁꯤꯗ ꯆꯪꯂꯛꯇꯨꯅ ꯋꯥꯒꯁꯦ ꯍꯦꯛꯇ ꯍꯪꯂꯛꯄꯅꯤ꯫ ꯇꯧꯉꯝꯕꯤ ꯍꯥꯏꯁꯤꯅꯤ꯫ ꯃꯩꯔꯥꯕ ꯊꯕꯥꯒ ꯀꯧꯅꯅꯕ ꯉꯥꯡꯅꯅꯕ ꯐꯅꯌꯥꯝ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯅ ꯊꯩꯗꯨꯅ ꯆꯠꯄꯅ ꯀꯔꯤ ꯍꯥꯏꯅ ꯀꯧꯗꯣꯏꯅꯣ ꯍꯥꯏꯗꯤ ꯈꯪꯗ꯭ꯔꯦ꯫ ꯃꯩꯔꯥꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯟꯗꯨꯅ ꯊꯧꯅꯥ ꯄꯥꯡꯒꯜ ꯄꯨꯝꯕ ꯐꯨꯗꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯝꯇ ꯉꯥꯏꯈꯣꯕ, ꯍꯥꯏꯕꯤꯌꯨ꯫ ꯅꯍꯥꯟꯃꯨꯛ ꯑꯁꯣꯝꯒꯤ ꯄꯥꯕꯨꯡꯅ ꯂꯥꯛꯑꯣ ꯍꯥꯏꯕꯗꯣ ꯆꯠꯂꯨꯔꯕ꯭ꯔꯥ? ꯆꯠꯂꯨꯔꯦ꯫ ꯀꯅꯥꯒ? ꯏꯃꯥꯒ꯫ ꯑꯩ ꯌꯥꯎꯁꯨ ꯌꯥꯎꯗꯅ꯫ ꯁꯣꯝꯗꯤ ꯌꯥꯎꯔꯣꯏ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯑꯁ, ꯄꯥꯕꯨꯡꯅ ꯑꯩꯒ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤꯅ ꯑꯩ ꯌꯥꯎꯗꯕꯗꯣ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯗ꯫ ꯑꯩ ꯎꯅꯤꯡꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩ ꯍꯪꯂꯛꯇ꯭ꯔꯣ? ꯍꯪꯂꯛꯏ꯫ ꯑꯗꯨꯅꯦꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯣ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯍꯌꯦꯡꯗꯣ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯁꯤꯗꯅ꯫ ꯑꯩ ꯃꯤꯒꯤ ꯊꯃꯣꯏꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯇꯧꯕ ꯄꯥꯝꯗꯦ꯫ ꯄꯥꯕꯨꯡꯒꯤꯗꯤ ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨ, ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯅꯖꯒꯦ꯫ ꯑꯁ, ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ, ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ꯫ ꯌꯥꯔꯅꯤ, ꯀꯩꯁꯨ ꯈꯜꯂꯝꯃꯣꯏ꯫ ꯑꯅꯝ ꯀꯟꯕꯒꯤ ꯍꯧꯅꯕꯤ ꯇꯛꯁꯤꯜꯂꯛꯏ꯫ ꯑꯩꯗꯤ ꯌꯥꯝ ꯆꯠꯅꯤꯡꯉꯤ꯫ ꯆꯠꯂꯨ, ꯂꯣꯏꯁꯤꯜꯂꯨ, ꯀꯩꯊꯦꯜ ꯀꯥꯔꯨꯁꯤ꯫ ꯍꯌꯦꯡ ꯆꯠꯄꯗ ꯄꯣꯠ ꯆꯩ ꯀꯩꯅꯣ ꯈꯔ ꯄꯨꯅꯕ꯫ ꯊꯕꯥ ꯌꯥꯝ ꯀꯟꯅ ꯌꯦꯠꯂꯨꯕꯗꯤ ꯇꯧꯗꯦ꯫ ꯃꯩꯔꯥꯕꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯏ꯫ ꯂꯝꯕꯤꯗ ꯊꯕꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯊꯦꯜ ꯌꯧꯗꯣꯔꯦ꯫ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯖꯔꯝꯂꯒꯦ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯃꯤꯅ ꯎꯔꯒ ꯁꯣꯝꯗ ꯂꯥꯟꯅ ꯈꯟꯕꯤꯈꯤꯅꯤ꯫ ꯅꯠꯇ꯭ꯔꯒ ꯑꯩ ꯑꯣꯏꯅ ꯂꯩꯔꯨꯔꯣꯔꯥ? ꯑꯁꯤ ꯌꯥꯔꯣꯏꯍꯦ, ꯑꯩ ꯀꯩꯊꯦꯜꯗ ꯄꯣꯠ ꯂꯩꯕꯒ ꯍꯩꯖꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯣꯝ ꯂꯩꯕꯤꯔꯝꯃꯣ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯌꯥꯔꯣꯏ ꯃꯤꯗꯨꯁꯨ, ꯑꯩꯅ ꯂꯩꯒꯗꯕ ꯄꯣꯠ ꯆꯩ ꯌꯥꯝ ꯂꯩꯌꯦꯕ꯫ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯄꯨꯟꯅ ꯏꯕꯣꯍꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯃꯩꯔꯥꯕ ꯏꯕꯣꯍꯜꯕꯨ ꯍꯦꯛ ꯎꯕꯗ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯊꯕꯥ ꯍꯔꯥꯎꯖꯩ꯫ ꯃꯤꯀꯨꯞ ꯑꯃꯠꯇ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯎꯠꯄꯤꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯄꯥꯕꯨꯡꯗ ꯎꯠꯄꯤꯔꯤꯕ ꯊꯧꯒꯜꯂꯣꯟ ꯑꯗꯨꯅ ꯃꯗꯨ ꯎꯕꯗ ꯃꯄꯨꯛꯅꯤꯡꯗꯨ ꯄꯦꯟꯖꯩ꯫ ꯑꯁꯨꯝꯅ ꯃꯩꯔꯥꯕ ꯃꯇꯝ ꯄꯨꯝꯕꯗ ꯊꯕꯥꯒ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯩ꯫ ꯊꯕꯥ ꯃꯥꯅꯗꯤ ꯊꯩꯗꯨꯅ ꯆꯠꯂꯤ꯫ ꯊꯕꯥ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯩꯔꯥꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯏꯁꯤꯡ ꯈꯔ ꯀꯟꯗꯨꯅ ꯊꯛꯏ꯫ ꯑꯗꯨꯒ ꯊꯕꯥꯅ ꯏꯟꯁꯥꯡ ꯃꯜꯂꯤꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯥꯎꯁꯤꯜꯂꯤ꯫ ꯑꯩꯁꯨ ꯌꯥꯎꯒꯦꯁꯦ꯫ ꯀꯩꯅꯣ ꯇꯥꯗ, ꯏꯃꯥ ꯍꯣꯏꯅ ꯎꯔꯒ ꯃꯤꯠ ꯌꯥꯝ ꯅꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ꯫ ꯑꯝꯇ ꯊꯣꯛꯄꯤꯈ꯭ꯔꯣ꯫ ꯀꯩꯅꯣ, ꯀꯩꯁꯨ ꯅꯥꯔꯣꯏ꯫ ꯃꯃꯤꯠ ꯅꯥꯔꯒꯅ ꯂꯥꯌꯦꯡꯕꯤꯔꯒ ꯂꯣꯏꯔꯦ꯫ ꯑꯩ ꯊꯕꯛ ꯑꯝꯇ ꯂꯩꯇꯦꯕ ꯉꯁꯤꯗꯤ, ꯊꯕꯛꯁꯨ ꯆꯠꯂꯨꯏ꯫ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯇꯧꯕꯤꯔꯨꯔꯣ꯫ ꯁꯤꯗ ꯌꯥꯎꯕꯗꯨꯗꯤ ꯌꯥꯝ ꯐꯖꯗꯦ꯫ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯄꯥꯕꯒ ꯏꯃꯥꯒ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯤꯕꯅꯤ꯫ ꯅꯪ ꯂꯥꯛꯈꯤꯕꯗꯒꯤ ꯇꯣꯛꯈꯤꯕꯩ ꯋꯥꯅꯤ꯫ ꯑꯍꯜꯅ ꯇꯧꯕꯅꯤ꯫ ꯅꯨꯡꯉꯥꯏꯇꯦ, ꯑꯃꯨꯛꯇ ꯊꯣꯛꯄꯤꯈ꯭ꯔꯣ꯫ ꯏꯁ, ꯑꯍꯟꯅ ꯍꯦꯟꯅ ꯂꯦꯝ ꯂꯩꯒꯗꯕꯅꯤ, ꯑꯩꯈꯣꯏꯗꯤ ꯅꯍꯥꯅꯤ꯫ ꯇꯥꯗꯒꯤꯁꯦ, ꯑꯩꯕꯨ ꯆꯥꯛꯈꯨꯝꯁꯤ ꯐꯥꯎꯕ ꯆꯪꯍꯟꯅꯤꯡꯗ꯭ꯔꯕꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯃꯩꯔꯥꯕꯅꯗꯤ ꯊꯕꯥꯒ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕ ꯑꯃ ꯑꯣꯏꯅ ꯇꯧꯔꯤꯕꯗꯨ ꯊꯕꯥꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯕꯤꯠ ꯈꯪꯇꯦꯛ ꯍꯦꯛꯇꯦꯛꯅ ꯍꯥꯏꯔꯛꯏ꯫ ꯂꯣꯏꯔꯦ, ꯑꯩꯗꯤ ꯊꯕꯛ ꯑꯝꯇ ꯂꯩꯇꯕꯗꯨꯗ ꯅꯪ ꯋꯥꯔꯝꯃꯅꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦꯅ ꯆꯪꯂꯛꯄꯅꯤ꯫ ꯅꯪ ꯑꯗꯨꯃꯥꯏꯅ ꯈꯜꯂꯗꯤ ꯊꯣꯛꯈ꯭ꯔꯒꯦ ꯌꯥꯔꯦ꯫ ꯊꯕꯥ ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯃꯩꯔꯥꯕ ꯊꯕꯥꯅ ꯈꯥꯝꯂꯛꯀꯗ꯭ꯔꯥ ꯈꯟꯅ ꯉꯥꯏꯍꯥꯛ ꯉꯥꯏꯕꯅꯤ꯫ ꯀꯩꯁꯨ ꯍꯥꯏꯔꯛꯇꯕꯗꯨꯗ ꯇꯨꯃꯤꯟ ꯊꯣꯛꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯅ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯊꯕꯥꯅ ꯊꯩꯗꯣꯛꯇꯨꯅ ꯆꯠꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯛꯁꯤꯟꯅꯕ ꯀꯌꯥ ꯉꯝꯂꯝꯗꯦ꯫ ꯃꯩꯔꯥꯕ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯃꯥꯅ ꯑꯩꯕꯨ ꯀꯌꯥꯝ ꯂꯥꯟꯅ ꯋꯥꯔꯧꯈ꯭ꯔꯕꯖꯥꯠꯅꯣ? ꯑꯩꯁꯤ ꯌꯥꯝ ꯐꯠꯂꯨꯗ꯭ꯔꯦꯀꯣ? ꯌꯨꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯄꯥꯕꯨꯡꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯧ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯒ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯗꯕꯁꯦ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯀꯣ? ꯆꯨꯝꯃꯤ, ꯑꯩꯅ ꯉꯥꯡꯈꯤꯕ ꯆꯩꯈꯤꯕ ꯃꯌꯥꯝꯗꯨꯅ ꯃꯥꯅ ꯋꯥꯔꯧꯐꯝ ꯊꯣꯛꯏ꯫ ꯑꯩ ꯏꯆꯤꯜꯁꯤꯃꯛꯅ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ꯫ ꯃꯥꯒ ꯄꯨꯟꯅ ꯄꯨꯟꯁꯤꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯒꯦ꯫ ꯑꯗꯨꯕꯨ ꯑꯩ ꯃꯉꯣꯟꯗ ꯋꯥꯐꯝꯁꯦ ꯍꯥꯏꯕ ꯉꯝꯒꯗ꯭ꯔꯅꯦ? ꯅꯨꯄꯥꯅꯕꯨ ꯀꯔꯤꯒꯤ ꯃꯥꯏ ꯁꯣꯟꯗꯣꯏꯅꯣ? ꯑꯩ ꯍꯦꯛꯇ ꯍꯥꯏꯔꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯥꯗꯨ ꯋꯥꯈꯜ ꯑꯁꯤꯗ ꯆꯞ ꯌꯨꯡꯅ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯕꯥ ꯅꯨꯃꯤꯗꯥꯡꯒꯤ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯩꯔꯥꯕ ꯐꯝꯗꯨꯅ ꯊꯕꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯩꯔꯥꯕ ꯊꯕꯥꯕꯨ ꯇꯞꯅ ꯀꯧꯔꯛꯏ꯫ ꯊꯕꯥ, ꯊꯕꯥ,
ꯃꯥꯒꯤ ꯃꯐꯝꯗ ꯃꯩꯔꯥꯕꯟ ꯑꯗꯨꯝꯅ ꯃꯃꯤꯡ ꯀꯧꯔꯛꯄꯗꯨ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯑꯗꯨꯅ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯊꯕꯥ ꯈꯨꯝꯗꯦ꯫ ꯅꯨꯄꯥꯗꯨꯗ ꯇꯞꯅ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯌꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯉꯥꯏꯗꯨꯅ ꯂꯩ꯫ ꯊꯕꯥ, ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯣꯏꯕꯁꯨ ꯌꯥꯔꯣꯏꯗꯕ ꯃꯪꯂꯥꯟꯗ ꯂꯨꯞꯇꯨꯅ ꯃꯇꯝ ꯀꯌꯥ ꯑꯃ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯑꯩ ꯃꯤꯀꯞ ꯊꯣꯛꯂꯦ꯫ ꯅꯐꯝꯗ ꯍꯥꯏꯈꯤꯕ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯉꯁꯤꯗ ꯈꯪꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯊꯕꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯒꯤ ꯋꯥꯔꯧꯗꯣꯏꯅꯣ? ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯄꯥꯛꯅ ꯉꯝꯗꯕꯅꯤ꯫ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯅꯨꯡꯁꯤꯕ ꯑꯃꯕꯨ ꯀꯝꯗꯧꯅ ꯇꯔꯥꯏ ꯍꯦꯛꯇꯃꯛ ꯀꯣꯛꯍꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯑꯩꯁꯨ ꯈꯪꯏ ꯅꯪꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯏꯁꯥꯗ ꯈꯛꯇꯃꯛ ꯐꯥꯎꯕ ꯑꯋꯥꯕꯗꯨꯅ ꯑꯋꯥꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯦ꯫ ꯅꯪꯅ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯄ ꯉꯝꯂꯒ ꯑꯩꯅ ꯀꯔꯤꯒꯤ ꯉꯝꯂꯣꯏ? ꯑꯗꯣ ꯅꯪ ꯑꯃꯗꯨꯒꯤ ꯋꯥꯈꯜ ꯈꯜꯂꯤꯕꯣ? ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯇꯥꯗ꯫ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤꯗ ꯂꯃꯈꯥꯡꯗ ꯊꯦꯡꯅꯔꯝꯕ ꯃꯥꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯑꯣꯏꯔꯔꯣꯏꯗꯕ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯑꯩꯅ ꯂꯨꯍꯣꯡꯕꯁꯦ ꯌꯥꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯏꯁꯥꯅ ꯄꯨꯝꯅꯃꯛ ꯊꯥꯗꯠꯆꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯇꯦ꯫ ꯍꯣꯏ, ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯈꯨꯗꯛꯇ ꯍꯦꯛꯇꯃꯛ ꯃꯃꯤ ꯁꯥꯝꯈ꯭ꯔꯣ ꯍꯥꯏꯕꯗꯤ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯍꯥꯏꯅ ꯈꯟꯗꯣꯛꯂꯤ꯫ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯒꯤꯗꯤ ꯏꯄꯨꯔꯣꯏꯕ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜꯁꯤꯡ ꯑꯗꯨꯕꯨ ꯑꯩ ꯅꯝꯍꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯟꯗ꯭ꯔꯦꯗ꯫ ꯑꯁ ꯏꯀꯥꯏꯌꯦ꯫ ꯑꯩꯅꯗꯤ ꯐꯠꯇꯕ ꯋꯥꯈꯜꯁꯤꯗ ꯎꯡꯗꯨꯅ ꯂꯩꯔꯝꯃꯤꯅꯦꯕ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯔꯥꯟꯕ ꯈꯪꯗꯨꯅ ꯆꯨꯝꯊꯣꯛꯄ ꯁꯦꯝꯗꯣꯛꯄ ꯉꯝꯂꯒꯕꯨ ꯊꯣꯛꯍꯩꯗꯕ ꯇꯥꯍꯩꯗꯕ ꯃꯌꯥꯝꯁꯦ ꯇꯥꯔꯝꯈꯤꯗ꯭ꯔꯣ? ꯑꯁ ꯅꯪꯒꯤꯗꯣ ꯑꯩ ꯆꯩꯔ ꯏꯀꯥꯏꯕꯤꯔ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯑꯗꯣ ꯑꯩ ꯑꯃꯨꯛꯀ ꯍꯥꯏꯒꯦ, ꯑꯩ ꯌꯥꯝ ꯂꯥꯜꯂꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯉꯥꯛꯄꯤꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯦ꯫ ꯑꯩꯗꯤ ꯇꯥꯗꯒꯤ ꯃꯈꯥꯗ ꯇꯥꯗꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯇꯥꯗꯅ ꯑꯣꯟꯕ ꯃꯥꯏꯀꯩꯗ ꯑꯩꯒꯤꯁꯨ ꯃꯌꯣꯟ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯕꯨ ꯇꯥꯗꯅ ꯅꯨꯡꯁꯤꯕꯤꯔꯒꯅ ꯑꯩꯁꯦ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯅꯨꯡꯁꯤꯕꯤꯗ꯭ꯔꯒꯅ ꯂꯥꯏꯕꯛ ꯊꯤꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇꯤ ꯏꯁꯥꯅ ꯂꯦꯞꯆꯕ ꯉꯝꯗꯦ꯫ ꯏꯄꯨꯔꯣꯏꯕꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ꯫ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯊꯕꯥ꯫ ꯍꯥꯟꯅ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯈꯪꯂꯨꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯈꯪꯂꯦ꯫ ꯅꯪꯕꯨ ꯑꯩꯒꯤ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃꯗ ꯑꯃꯨꯛ ꯍꯟꯅ ꯊꯝꯂꯔꯣꯏꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯕꯗ ꯄꯨꯝꯅꯃꯛꯀꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯈꯤ꯫ ꯄꯥꯃꯦꯜ ꯃꯥꯁꯨ ꯃꯇꯝ ꯈꯔ ꯊꯃꯣꯏ ꯀꯥꯏꯔꯝꯂꯒ ꯊꯕꯥꯒꯤ ꯃꯇꯥ ꯂꯩꯅꯥꯅ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯅꯅ ꯂꯩꯈꯤ꯫ ꯊꯕꯥꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯍꯔꯥꯎꯖꯩ꯫ ꯑꯁꯨꯝꯅ ꯄꯨꯝꯅꯃꯛ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯥꯟꯈꯤ꯫